Này. Hello. Hello everyone. Welcome to my live. Toro. Ta tàu biểu đồ mà chạy đồ. Hello. Chạy cái tàu biểu. Hello everyone. Welcome to my live. DK lại first like done. Thank you DK. Sound chứ phải ta bro. Welcome DK. Yan nungaire lakibagi. Sound chứ clear rồi bro. Darjesu lae second like ay lae. Thank you. Lakibagi. Yam haraure. Tae iche o fare taadi. Ngasi khatang thengdokhe DK na Darjesu keno tawre. Kuramre. Tapagi Darjesu na welcome tawba hawre. Welcome aina. Mem cha thangnarabo handagi. Ngasi weather kamai tawnage. DK Darjesu cha thanglabo. Anh DK se welcome nina welcome tawba tabani haiba Darjesu. Darjesu lakpadasu aina welcome tawridudi. DK na haiba chaga thakpam khangdeda iche irangsida chumine. Chumiko. Chummi yamna DK kadaidagino Thaubaldagini hairo. Thaubaldi kenoda natrane town area natro. Tension yamna iche chummine dudi thadoga chenbasu yadabanina ko. Yam chummi. Darjesu haiba Susmita aise thoibi phangdre o ngarang mangkhibado thabalda. Phangjani ngasi mu lakjani. DK na aidi Sagolbandaini che o kananoma aingoda ngarang Thaubaldaini hairambanine. Ising natedo yipini. Sujido chadra. DK noi leibadugo sukan bro irangse. Darjesu hoidugadi kamai tawre. Darjesu na head adugido thoibido nate o chalo na bro. O phangjani da. DK ai buro Thaubaldaini hairammise o. Darjesu na aise khambane thoibi khangdro o. Phangjani dum phangjani. Masidi iche nungdo laktine. Iche nungdo masidi laktidre. Darjesu na haiba Darjesu ti kaidino. Khoiromdasu ngasi kapnai haiba nuaiteda pause. Kokasi.
ꯖꯥꯡꯅ ꯈꯤꯇ ꯐꯕ ꯑꯣꯏꯔꯁꯅꯨ ꯁꯨꯁꯤꯂꯥ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯁꯨꯁꯤꯂꯥ ꯆꯤꯆꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯨꯁꯤꯂꯥ ꯆꯥꯗ꯭ꯔꯤ ꯆꯤꯆꯦ ꯊꯣꯡꯒꯦꯅ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤ ꯑꯗꯩꯗꯤ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯍꯥꯏꯕꯀꯣ ꯐꯪꯉꯅꯤ ꯗꯥꯔꯖꯦꯁꯅ ꯁꯨꯁꯤꯂꯥꯗꯁꯨ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯁꯨꯁꯤꯂꯥ ꯗꯥꯔꯖꯦꯁꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯋꯦꯜꯀꯝ ꯇꯧꯕꯤꯕꯅꯤ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯛꯄꯗ ꯗꯥꯔꯖꯦꯁꯅ ꯃꯣꯗꯤꯔꯦꯇꯔ ꯑꯣꯏꯕꯗꯒꯤ ꯃꯥꯅ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯕꯗꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯅꯝꯕꯣꯜ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕꯣ ꯍꯣꯏꯅꯦ ꯀꯥꯎꯔꯦꯅꯦ ꯗꯥꯔꯖꯦꯁ ꯀꯥꯎꯊꯣꯛꯎꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯃꯦꯁꯦꯖꯇꯣ ꯂꯥꯏꯚꯇ ꯍꯥꯏꯕꯗꯣ ꯃꯦꯁꯦꯖꯇꯣ ꯃꯊꯪ ꯄꯥꯕꯗ ꯀꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯕꯒ ꯑꯅꯤꯔꯛꯀ ꯍꯪꯖꯟꯕꯗꯣ ꯁꯨꯁꯤꯂꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯗꯤꯀꯦ ꯀꯩꯗꯧꯈ꯭ꯔꯦ ꯗꯤꯀꯦ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯇꯣꯂꯣꯞꯁꯦ ꯑꯩꯒꯤ ꯐ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯈꯔꯦ ꯗꯥꯔꯖꯦꯁꯅ ꯍꯣꯏ ꯇꯣꯂꯣꯞꯁꯦ ꯐ꯭ꯔꯤꯗꯤ ꯅꯠꯇꯦ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯦ ꯑꯩꯅ ꯐ꯭ꯔꯤꯗꯤ ꯑꯣꯏꯍꯟꯗꯔꯦꯕꯀꯣ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯨ ꯈꯪꯗꯦꯅꯦ ꯁꯨꯁꯤꯂꯥ ꯂꯩꯔꯤꯕꯣ ꯗꯤꯀꯦꯒ ꯁꯨꯁꯤꯂꯥꯒ ꯂꯩꯔꯤꯕꯣ ꯗꯥꯔꯖꯦꯁ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯆꯥꯊꯣꯛꯑꯕꯣ ꯅꯤꯡꯊꯝꯊꯥꯅꯤꯅ ꯉꯟꯇꯥꯅ ꯆꯦꯜꯂꯝꯃꯣꯏ ꯆꯦꯜꯂꯁꯨ ꯑꯃꯨꯛ ꯂꯥꯛꯆꯅꯤꯗ ꯃꯣꯏ ꯑꯍꯥꯟ ꯆꯪꯉꯛꯄꯒꯤ ꯑꯃꯨꯛ ꯀ꯭ꯋꯥ ꯂꯩꯕꯒ ꯊꯣꯛꯏꯔ ꯀꯩꯅꯣ ꯑꯗꯣ ꯑꯩꯁꯦ ꯑꯣꯏꯅꯥꯝꯒꯤꯁꯨ ꯌꯥꯎꯔꯦ ꯏꯆꯟ ꯀ꯭ꯋꯥꯒꯤꯁꯨ ꯌꯥꯎꯔꯦ ꯃꯃꯥꯒꯤ ꯂꯥꯏꯐꯁꯨ ꯌꯥꯎꯔꯦ ꯗꯥꯔꯖꯦꯁꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯆꯠꯂꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯔꯖꯦꯁ ꯑꯗꯨ ꯆꯦꯅꯤꯃꯥ ꯂꯥꯛꯑꯦ ꯑꯣ ꯗꯥꯔꯖꯦꯁꯅ ꯆꯥꯗ꯭ꯔꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤ ꯍꯥꯏꯕ ꯆꯦꯅꯤꯃꯥ ꯂꯥꯛꯑꯦ ꯆꯦꯅꯤꯃꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛ ꯗꯟ ꯉꯁꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯌꯥꯎꯒꯦꯀꯣ ꯆꯦꯅꯤꯃꯥ ꯅꯪ ꯆꯦꯜꯂꯕꯣ ꯑꯃꯨꯛꯀ ꯉꯥꯛꯇꯪꯗꯤ ꯌꯥꯎꯃꯤꯟꯅꯧꯋꯦ ꯉꯥꯛꯇꯪꯗꯤ ꯌꯥꯎꯕꯤꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯔꯣ ꯍꯣꯏ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯤꯗꯨꯁꯨ ꯐꯕꯅꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯑꯩꯗꯤ ꯆꯦꯟꯗꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯆꯠꯈ꯭ꯔꯕꯅ ꯍꯪꯂꯛꯀꯅꯨ ꯍꯪꯉꯣꯏ ꯗꯥꯔꯖꯦꯁꯁꯨ ꯆꯦꯟꯗꯦ ꯑꯗꯩꯗꯤ ꯁꯤ ꯃꯨꯟꯗ꯭ꯔꯤꯁꯤꯅ ꯗꯥ ꯒꯣꯄꯥꯜꯁꯨ ꯂꯥꯛꯑꯦ ꯗꯥ ꯒꯣꯄꯥꯜꯁꯨ ꯆꯦꯟꯗꯦ ꯂꯥꯛꯑꯗꯤ ꯗꯥꯔꯖꯦꯁꯁꯨ ꯆꯦꯟꯗꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯤ ꯌꯥꯎꯕꯗꯣ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯩꯕꯤꯑꯕꯀꯣ ꯊꯦꯡꯀ꯭ꯌꯨꯗꯨꯒꯤꯗꯃꯛꯇ ꯑꯗꯩꯗꯤ ꯗꯥꯔꯖꯦꯁꯅ ꯑꯅꯤꯃꯥ ꯋꯦꯜꯀꯝ ꯍꯥꯏ ꯗꯥ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯒꯣꯄꯥꯜ ꯆꯥ ꯊꯛꯄꯤꯔꯛꯑꯕꯣ ꯉꯔꯥꯡꯗꯤ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕꯤꯔꯛꯑꯕꯣ ꯗꯥꯔꯖꯦꯁꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯒꯣꯄꯥꯜꯗꯁꯨ ꯒꯣꯄꯥꯜ ꯋꯦꯜꯀꯝ ꯍꯥꯏꯅ ꯒꯣꯄꯥꯜ ꯋꯦꯜꯀꯝ ꯍꯥꯏꯅ ꯈꯨꯔꯨꯝꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡꯒꯦꯅ ꯇꯧꯅꯦꯕꯀꯣ ꯗꯥ ꯒꯣꯄꯥꯜ ꯆꯥꯔꯦ ꯆꯥꯛ ꯌꯥꯝ ꯉꯜꯂꯤꯀꯣ ꯗꯥ ꯒꯣꯄꯥꯜ ꯅꯣꯏꯒꯤ ꯄꯨꯡ 6:30 ꯇꯥꯔꯤꯅꯦ ꯑꯗ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯑꯩꯒꯤ ꯆꯥꯗꯤꯅ ꯍꯥꯏꯕꯀꯣ ꯑꯩ ꯀꯃꯥꯏꯅ ꯆꯥ ꯄꯤꯗꯣꯏꯅꯣ ꯑꯩꯅ ꯊꯥꯔꯒ ꯏꯆꯟ ꯒꯣꯋꯥ ꯂꯥꯛꯑꯦ ꯏꯆꯟ ꯒꯣꯋꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ
ꯁꯨꯁ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯨꯁꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯁꯨ ꯂꯣꯏꯅ ꯀꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯩꯒꯤ ꯂꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯁꯨ ꯁꯨꯁ ꯍꯥꯏꯅ ꯂꯣꯏ ꯀꯧꯋꯦ ꯑꯗꯩ ꯑꯩꯅ ꯌꯨꯇꯨꯕꯇ ꯂꯥꯛꯄꯗꯩꯁꯨ ꯃꯤ ꯄꯣꯡꯅ ꯁꯨꯁ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯤꯔꯛꯇꯦꯅꯦ ꯆꯩꯗ ꯍꯥꯏꯈꯔꯦ ꯑꯣ ꯁꯦ ꯗꯥꯔꯖꯦꯁ ꯆꯥ ꯄꯤꯔꯕꯅꯤ ꯊꯛꯑꯣ ꯆꯥꯗꯣ ꯃꯅꯥ ꯈꯔ ꯍꯦꯜꯂꯕ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯒꯣꯄꯥꯜꯅ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁ ꯊꯦꯡꯁ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯔꯥꯖꯦꯁꯅ ꯏꯆꯟ ꯍꯥꯏ ꯋꯦꯜꯀꯝ ꯑꯗꯩ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯀꯅꯥꯅꯣ ꯊꯧꯔꯥꯅꯤ ꯍꯥꯏꯁꯤꯕꯣ ꯑꯗꯩꯗꯤ ꯏꯆꯟ ꯒꯋꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦꯀꯣꯅ ꯍꯥꯏꯔꯒ ꯁꯤꯗ ꯑꯣꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯛꯏꯁꯦ ꯑꯣ ꯗꯥꯔꯖꯦꯁꯅ ꯍꯥꯏ ꯏꯆꯟ ꯒꯋꯥ ꯅꯠꯇꯦ ꯊꯧꯔꯥꯅꯤꯅꯤ ꯑꯣ ꯑꯠꯁꯥ ꯑꯁꯤꯅ ꯑꯣꯏꯔꯦ ꯊꯧꯔꯥꯅꯤ ꯍꯥꯏꯒ ꯑꯩꯒꯥꯝꯆꯥ ꯍꯥꯏꯅ ꯈꯨꯝꯃꯛꯑꯦꯅꯦ ꯀꯩꯅꯣꯒꯤ ꯕꯥꯃꯣꯟ ꯄꯥꯃꯦꯁꯣꯔꯒꯤꯗꯣ ꯆꯥ ꯊꯛꯀꯦ ꯍꯥꯏꯔꯝꯕ ꯃꯤꯅ ꯆꯥꯒ ꯄꯨꯊꯣꯔꯛꯑꯦ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯌꯦ ꯊꯛꯑꯣ ꯁꯨꯁ ꯀꯧꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯕ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯈꯪꯗꯕꯗꯣ ꯅꯪꯅ ꯀꯧꯗꯣ ꯆꯨꯝꯃꯦ ꯌꯥꯔꯦ ꯀꯧꯔꯣ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯅꯪ ꯁꯣꯏꯅꯤ ꯍꯥꯏꯈ꯭ꯔꯦ ꯏꯆꯟ ꯑꯩ ꯅꯪꯒꯤ ꯂꯥꯏꯐ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅꯦ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯇ ꯃꯣꯕꯥꯏꯜ ꯄꯥꯏꯔꯤ ꯑꯗꯩꯗꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩꯅꯣꯁꯨ ꯉꯁꯤꯁꯦ ꯅꯦꯠꯁꯨ ꯂꯣꯏꯈ꯭ꯔꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯈꯇꯪ ꯕꯤꯖꯤꯁꯨ ꯑꯣꯏꯔꯕ ꯑꯗꯩ ꯍꯧꯖꯤꯛꯇ ꯄꯥꯏꯔꯤ ꯉꯁꯥꯏ ꯑꯃꯈꯛꯇꯤ ꯋꯥꯏꯐꯥꯏꯗ ꯀꯅꯦꯛ ꯇꯧꯔꯒ ꯏꯆꯦ ꯇꯈꯦꯜꯒꯤꯗ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝꯃꯨꯛꯈꯛ ꯑꯩ ꯂꯩꯔꯝꯃꯤ ꯃꯤꯅꯤꯠ ꯑꯍꯨꯝꯃꯨꯛꯇꯤ ꯍꯦꯜꯂꯤ ꯑꯗꯨ ꯅꯪꯒꯤꯗꯣ ꯑꯩ ꯊꯦꯡꯅꯔꯝꯗꯕ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯅꯪ ꯁꯣꯏꯅꯤ ꯍꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯏꯆꯟ ꯒꯋꯥꯅ ꯍꯥꯏꯕ ꯑꯩꯒꯥꯝꯆꯥ ꯅꯪ ꯌꯦꯡꯅꯤꯡꯗꯕꯒꯤ ꯀꯗꯔ ꯇꯧꯕ ꯍꯧꯔꯕꯣ ꯐꯩ ꯐꯩꯅ ꯍꯥꯏꯈ꯭ꯔꯦ ꯁꯥꯎꯅ ꯍꯥꯏꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯌꯦꯡꯅꯤꯡꯗꯕꯒ ꯇꯧꯅꯨ ꯈꯟꯅꯔꯛꯀꯅꯨ ꯏꯆꯟ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯆꯣꯠꯂꯤ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯂꯥꯛꯄꯤꯕꯒꯤ ꯑꯗꯩꯗꯤ ꯏꯆꯟ ꯒꯋꯥꯅ ꯂꯣꯏꯔꯦꯅ ꯍꯥꯏꯔꯦ ꯑꯣ ꯏꯆꯟ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯋꯥꯏꯔꯣ ꯉꯥ ꯊꯣꯡꯉꯤꯔꯣ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯆꯦ ꯇꯈꯦꯜꯁꯨ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯍꯦꯜꯂꯣ ꯆꯦ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯔꯕꯣ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯌꯥꯎꯅꯤꯍꯦ ꯅꯣꯏ ꯃꯌꯥꯝꯒꯤꯅꯦ ꯂꯩꯔꯤꯁꯦ ꯑꯁꯦꯡꯃꯛꯀꯤ ꯗꯥ ꯔꯥꯖꯦꯁ ꯍꯣꯏ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯗꯥ ꯒꯣꯄꯥꯜꯁꯨ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨꯀꯣ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯕ ꯏꯔꯣꯝꯕ ꯉꯥ ꯑꯇꯥꯎꯕꯒ ꯏꯆꯟ ꯍꯥꯎꯔꯅꯤꯌꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯀꯣꯊꯔꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯐꯨꯅꯗꯣꯏꯅꯤ ꯅꯣꯏ ꯑꯝꯇ ꯈꯪꯅꯨꯀꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯃꯃꯥ ꯋꯦꯜꯀꯝ ꯍꯥꯏꯅ ꯇꯧꯈꯔꯦ ꯃꯃꯥ ꯗꯥ ꯔꯥꯖꯦꯁꯅ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯍꯣꯏꯃꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯃꯥꯗꯒꯤ ꯁꯨꯁꯃꯤꯇꯥꯗꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦ ꯇꯀꯦꯜ ꯅꯪꯅ ꯃꯃꯥꯒꯤ ꯂꯥꯏꯐ ꯌꯥꯎ ꯃꯃꯥ ꯂꯥꯛꯏꯁꯤꯗꯤ ꯑꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯣꯡꯉꯦꯅ ꯃꯥꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯈꯔꯦ ꯑꯩꯒꯥꯝꯆꯥ ꯑꯗꯨꯒ ꯅꯪ ꯍꯥꯏꯗꯤ ꯁꯨꯝꯗꯤ ꯁꯨꯝ ꯇꯧꯈꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯆꯦ ꯇꯈꯦꯜ ꯍꯥꯏ ꯍꯥꯏꯔꯒ ꯋꯦꯜꯀꯝ ꯇꯧꯔꯦ ꯃꯃꯥꯅ ꯔꯥꯖꯦꯁ ꯂꯥꯛꯆꯔꯦꯅ ꯍꯥꯏꯈ꯭ꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯅꯨꯄꯤꯅ ꯐꯨꯕꯁꯨ ꯅꯥꯏ ꯍꯥꯏꯈ꯭ꯔꯦ ꯊꯧꯔꯥꯅꯤ ꯅꯨꯄꯤꯅ ꯐꯨꯕꯁꯨ ꯅꯥꯏ ꯍꯥꯏꯈ꯭ꯔꯦ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯧꯖꯤꯛ ꯁꯟꯗꯥ ꯃꯇꯝꯅꯤ ꯅꯠꯇ꯭ꯔꯥ ꯁꯟꯗꯥ ꯃꯇꯝ ꯅꯤꯡꯊꯝꯊꯥꯅꯤꯅ ꯉꯟꯇꯥ ꯉꯟꯇꯥ ꯊꯕꯛ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅꯔꯒ ꯃꯃꯥꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯃꯥ ꯆꯦ ꯇꯈꯦꯜꯁꯦ ꯅꯣꯏꯗꯒꯤ ꯑꯩꯈꯣꯏꯗ ꯆꯣꯡꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯐꯣꯟ ꯂꯥꯛꯏꯉꯩꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯗꯨꯝ ꯂꯥꯏꯛ ꯊꯥ ꯊꯥꯅ ꯆꯥꯛ ꯊꯣꯡꯒꯠꯀꯦꯅ ꯍꯤꯟꯖꯥꯡ ꯆꯥꯝꯒꯦ ꯇꯧꯔꯤꯅꯤ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯈꯔꯦ ꯃꯃꯥ ꯑꯩꯁꯦ ꯅꯨꯄꯤꯅ ꯐꯨꯗꯣꯔꯦ ꯍꯥꯏꯈꯔꯦ
ꯗꯥꯏꯖꯦꯁꯅ ꯋꯥꯀꯠꯈꯔꯦ ꯏꯆꯟꯅ ꯍꯥꯏꯈꯔꯦ ꯑꯩꯒ ꯌꯥꯝ ꯆꯥ ꯅꯥꯕꯅꯤ ꯈꯪꯉꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤꯅꯦ ꯃꯃꯥ ꯂꯥꯏꯚ ꯌꯥꯎꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯃꯃꯥ ꯂꯣꯏꯔꯝꯃꯦ ꯅꯪꯒꯤꯗ ꯃꯃꯥ ꯆꯧꯗ ꯂꯩꯔꯝꯃꯦ ꯆꯦ ꯇꯈꯦꯜꯅ ꯐꯥꯒꯤ ꯇꯧꯕꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯣꯛꯇꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯃꯇꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯩ ꯅꯪ ꯁꯛꯄꯗꯣ ꯃꯈꯣꯟ ꯌꯥꯝ ꯐꯖꯩ ꯆꯦ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯅ ꯍꯥꯏꯌꯦ ꯁꯨꯁꯃꯤꯇꯥ ꯊꯣꯡꯗ꯭ꯔꯤ ꯑꯣ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯃꯥ ꯑꯗꯩ ꯗꯥꯒꯣꯄꯥꯜꯅ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤꯑꯅ ꯇꯧꯔꯛꯑꯦ ꯄꯤꯡꯀꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯄꯤꯡꯀꯤꯅꯁꯨ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯇꯧꯔꯒ ꯄꯤꯔꯛꯑꯦ ꯊꯃꯣꯏ ꯆꯥꯎꯕꯒꯤ ꯑꯗꯩ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯂꯥꯛꯄꯤꯕꯒꯤ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯈꯔꯦ ꯊꯧꯔꯥꯅꯤ ꯅꯥꯔꯁꯨ ꯈꯥꯡꯗꯣꯏꯅꯤꯉꯣꯏ ꯑꯣꯏꯃ ꯊꯧꯔꯥꯅꯤ ꯅꯥꯔꯁꯨ ꯈꯥꯡꯗꯣꯏꯅꯤ ꯍꯥꯏꯈꯔꯦ ꯏꯆꯟ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯃꯃꯥꯅ ꯍꯣꯏ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯃꯌꯥꯝꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯎꯕꯗ ꯎꯗꯕ ꯂꯩꯔꯝꯂꯔꯣꯏ ꯈꯪꯉꯦ ꯌꯥꯏ ꯃꯌꯥꯝꯒꯤ ꯂꯥꯏꯔꯤꯛꯇ ꯃꯥ ꯎꯗꯕ ꯂꯩꯔꯝꯂꯔꯣꯏ ꯈꯪꯉꯦ ꯌꯥꯏ ꯑꯗꯩ ꯏꯆꯦ ꯇꯈꯦꯜꯅ ꯅꯣꯏ ꯏꯕꯥꯏꯁꯦ ꯏꯁꯩ ꯁꯛꯅ ꯍꯥꯏ ꯃꯥꯏ ꯐꯥꯒꯤꯁꯦ ꯑꯃꯨꯛꯀ ꯊꯦꯠꯆꯜꯂꯛꯑꯦ ꯑꯗꯨ ꯅꯣꯏ ꯏꯕꯥꯏꯁꯦ ꯏꯁꯩ ꯁꯛꯑ ꯐꯥꯔꯤꯅꯦ ꯍꯥꯏ ꯐꯖꯩ ꯆꯦ ꯅꯪ ꯃꯈꯣꯟꯗꯣ ꯑꯗꯨꯏ ꯅꯪꯅ ꯉꯥꯡꯉꯛꯄꯁꯦ ꯍꯦꯛꯇ ꯅꯣꯛꯅꯤꯡꯉꯦꯕ ꯀꯣꯃꯦꯟ ꯏꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯍꯥꯏꯕ ꯑꯣꯏꯔꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯛꯀꯁꯦ ꯎꯠꯂꯣꯏꯗꯤ ꯁꯨꯡꯎꯠ ꯎꯠꯂꯣꯏ ꯀꯥꯏꯅ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯣꯏ ꯆꯦ ꯇꯈꯦꯜ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯄꯤꯡꯀꯤ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯑꯗꯣ ꯁꯤꯕꯣꯏ ꯄꯥꯈꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯦꯁ ꯍꯥꯏꯈꯔꯦ ꯃꯥ ꯑꯅꯨꯁꯤꯁ ꯂꯥꯛꯑꯦ ꯆꯦꯅꯨ ꯂꯥꯛꯑꯦ ꯑꯅꯨꯁꯤꯁꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯅꯪ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯦ ꯁꯨꯁꯃꯤꯇꯥ ꯇꯧꯔꯦ ꯁꯤ ꯃꯌꯥꯝ ꯂꯥꯡꯍꯧꯗ꯭ꯔꯗꯤ ꯂꯥꯡꯉꯦꯗ ꯂꯥꯡꯍꯧꯗ꯭ꯔꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯥꯡꯉꯦꯗ ꯍꯌꯦꯡ ꯃꯤꯅ ꯁꯥꯎꯅꯤꯡꯉꯣꯏꯗ꯭ꯔꯣ ꯏꯆꯦꯟ ꯒꯋꯥꯅ ꯑꯩ ꯌꯥꯝ ꯆꯥꯛ ꯈꯪꯉꯨ ꯌꯥꯝ ꯅꯥꯗꯕꯅꯤꯗ ꯑꯩꯒ ꯅꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯆꯦ ꯃꯣꯃꯤ ꯂꯥꯛꯑꯦ ꯏꯆꯦ ꯃꯣꯃꯤꯅ ꯁꯦꯀꯦꯟ ꯂꯥꯏꯛ ꯗꯟ ꯁꯚꯦꯟ ꯂꯥꯏꯛ ꯗꯟ ꯁꯨꯆꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯃꯣꯃꯤ ꯏꯆꯦ ꯃꯣꯃꯤ ꯑꯩꯅ ꯉꯔꯥꯡꯒꯤꯗ ꯋꯥꯒ ꯌꯥꯝꯅ ꯃꯦꯁꯦꯁ ꯇꯥꯏꯞ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯥꯏꯞ ꯇꯧꯔꯝꯃꯒ ꯑꯩ ꯆꯥꯛꯈꯨꯝꯗ ꯊꯝꯃꯦꯕ ꯑꯗꯣ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯦꯕ ꯗꯥ ꯔꯥꯖꯦꯁꯅ ꯃꯃꯥ ꯃꯆꯤꯡ ꯑꯃꯅꯤ ꯊꯧꯔꯥꯅꯤꯁꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯄꯤꯡꯅ ꯍꯥꯏ ꯆꯦ ꯇꯈꯦꯜ ꯍꯥꯏꯔꯒ ꯂꯞ ꯂꯞ ꯄꯤꯔꯛꯑꯦ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯄꯤꯡꯀꯤ ꯅꯪꯁꯨ ꯐꯨꯔꯛꯇꯣꯏꯔꯣ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯑꯅꯨꯅ ꯍꯥꯏꯔꯦ ꯑꯩ ꯂꯥꯏꯛ ꯇꯧꯔꯦ ꯇꯨꯝꯈꯤꯒꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯑꯣꯏꯃꯥ ꯍꯥꯎꯔꯔꯣꯏ ꯅꯪ ꯍꯤꯟꯖꯥꯡꯗꯣ ꯇꯨꯝꯒꯅꯨ ꯃꯦꯁꯦꯖ ꯏꯔꯛꯎ ꯍꯥꯎꯔꯔꯣꯏ ꯆꯦ ꯃꯣꯃꯤꯅ ꯄꯤꯡꯀꯤ ꯂꯥꯏꯛ ꯊꯥꯗ꯭ꯔꯕꯣ ꯍꯥꯏꯌꯦ ꯑꯣ ꯄꯤꯡꯀꯤꯁꯨ ꯂꯥꯏꯛ ꯊꯥꯕ ꯍꯧꯔꯕꯣ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯑꯅꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤꯅ ꯐꯨꯔꯣꯏꯗ ꯍꯥꯏꯌꯦ ꯄꯤꯡꯀꯤ ꯆꯥꯛ ꯂꯣꯏꯁꯜꯂꯕꯣ ꯅꯨꯡꯗꯥꯡꯒꯤ ꯗꯥ ꯔꯥꯖꯦꯁꯅ ꯑꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯍꯥꯏꯔꯦ ꯊꯔꯥꯅꯤ ꯏꯆꯦ ꯃꯣꯃꯤ ꯁꯨꯁꯃꯤꯇꯥꯒꯤꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯄꯤꯡꯀꯤ ꯉꯥꯛꯇꯪ ꯌꯥꯎꯕꯤꯔꯣ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯋꯦꯜꯀꯝ ꯁꯨꯆꯤ ꯏꯆꯦ ꯃꯣꯃꯤ ꯅꯪꯗꯤ ꯑꯣꯜꯋꯦꯁ ꯋꯦꯜꯀꯝꯅꯤ ꯑꯗꯩꯗꯤ ꯏꯆꯦ ꯑꯅꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯕꯨ ꯋꯦꯜꯀꯝ ꯇꯧꯔꯦ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟꯕꯨ ꯇꯧꯔꯛꯇꯦ ꯍꯥꯏꯔꯛꯑꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏ ꯍꯣꯏ ꯊꯧꯔꯥꯅꯤ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯃꯣꯃꯤꯇꯥ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯇꯧꯔꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣꯀꯦ ꯄꯤꯡꯀꯤꯅ ꯍꯥꯏꯌꯦ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯋꯦꯜꯀꯝ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯇꯧꯔꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯒꯣꯄꯥꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯑꯅꯨꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯑꯃꯨꯛꯀ ꯃꯥꯒꯤ ꯇꯔꯞꯇꯒꯤ ꯑꯃꯨꯛ ꯑꯗꯨꯗꯤ ꯏꯆꯟ ꯒꯣꯋꯥꯅ ꯍꯥꯏꯕ ꯑꯣꯏꯃꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯝ ꯁꯥꯏ ꯆꯥꯈꯤꯒꯩꯅꯦ ꯇꯧꯔꯣ ꯇꯧꯔꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ ꯆꯦ ꯇꯈꯦꯜꯅ ꯏꯇꯥ ꯅꯪꯅ ꯑꯃꯨꯛ ꯀꯥꯏꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯩꯗꯤ ꯏꯆꯟ ꯒꯋꯥꯅ ꯃꯌꯥꯝꯗꯤ ꯏꯪꯉꯝꯅꯤ ꯍꯥꯏꯔꯒ ꯀꯩꯅꯣꯒ ꯀꯣꯀꯣꯅꯠ ꯗ꯭ꯔꯤꯡꯒ ꯀꯩꯅꯣꯗꯨꯒ ꯆꯥꯒ ꯄꯤꯔꯛꯑꯦ ꯃꯥꯀꯤꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯣꯏꯅ ꯆꯥꯔꯦ ꯏꯆꯟ ꯒꯣꯋꯥ ꯖꯥꯏ ꯒꯣꯋꯥꯗ ꯂꯩꯕꯩꯅꯦ ꯃꯥ ꯁꯥꯔꯝꯒꯅꯤ ꯍꯩ ꯃꯃꯥꯅ ꯔꯥꯖꯦꯁ ꯇꯧꯍꯟꯕ ꯌꯥꯗꯦ ꯊꯧꯔꯥꯅꯤꯗꯣ ꯃꯃꯥ ꯂꯩ ꯑꯩ ꯇꯧꯒꯦ ꯔꯥꯖꯦꯁ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯏꯟꯖꯥꯡ ꯃꯃꯤꯡ ꯈꯪꯗꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯆꯛꯏꯀꯣ ꯔꯥꯖꯦꯁ ꯍꯤꯟꯖꯥꯡ ꯃꯃꯤꯡ ꯈꯪꯗꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝ ꯆꯥꯛꯏꯀꯣ ꯍꯥꯏꯌꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯗꯩ ꯗꯥꯒꯣꯄꯥꯜꯅ ꯃꯣꯃꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯑꯩꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯅ ꯐꯨꯕꯗ ꯁꯤꯗꯧꯔꯦ ꯁꯨꯁꯃꯤꯇꯥ ꯅꯣꯏꯒꯤ ꯎꯄꯨ ꯗꯥ ꯔꯥꯖꯦꯁ ꯑꯩ ꯎꯄꯨꯗꯤ ꯂꯩꯇꯦ
ꯎꯄꯨꯗꯤ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯍꯥꯏꯔꯦ ꯒꯣꯄꯥꯜꯁꯦ ꯉꯁꯥꯏ ꯋꯥꯏ ꯌꯥꯡꯅ ꯆꯦꯟꯈꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ ꯗꯥ ꯃꯄꯥꯜ ꯂꯥꯛꯆꯕꯇ ꯉꯥꯏꯔꯤꯗ ꯑꯗꯨꯗꯤ ꯏꯆꯟꯅ ꯍꯥꯏꯈꯔꯦ ꯀꯩꯅꯣ ꯑꯩꯒ ꯍꯥꯏꯈꯔꯦ ꯆꯦ ꯃꯣꯃꯤꯅ ꯒꯣꯄꯥꯜ ꯍꯥꯏꯒ ꯂꯥꯏꯛ ꯄꯤꯈꯔꯦ ꯊꯝꯁ ꯑꯞ ꯇꯧꯈꯔꯦ ꯗꯥꯔꯖꯦꯁꯅ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈꯔꯦ ꯑꯗꯩ ꯏꯆꯟꯅ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯗꯥ ꯒꯣꯄꯥꯜꯅ ꯑꯅꯨ ꯊꯕꯛ ꯆꯠꯂꯨꯕ ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯑꯣ ꯗꯥ ꯒꯣꯄꯥꯜ ꯊꯕꯛ ꯆꯠꯂꯨ ꯌꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯇꯈꯦꯜ ꯈꯔ ꯊꯤꯡꯅꯕꯅꯤ ꯍꯥꯏꯕ ꯈꯔ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯃꯣꯃꯤꯁꯦ ꯈꯔ ꯊꯤꯡꯒꯟꯕꯅꯦ ꯍꯥꯏꯔꯣ ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯈꯪꯅꯤꯗ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯈꯔꯦ ꯗꯥꯔꯖꯦꯁꯅ ꯃꯔꯤꯟ ꯐꯨꯗꯣꯛꯈ꯭ꯔꯦ ꯊꯧꯔꯥꯅꯤ ꯅꯪ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯏꯆꯟ ꯑꯩ ꯇꯨꯝꯃꯅꯤ ꯉꯁꯤꯗꯤ ꯏꯆꯟ ꯀꯩꯒꯤ ꯆꯥꯎ ꯉꯟꯅꯅꯣ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯀꯣ ꯅꯪ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯑꯩ ꯊꯣꯛꯂꯒꯦ ꯑꯩ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯧꯔꯨꯒꯦ ꯑꯣꯏꯃ ꯄꯤꯡꯀꯤ ꯅꯪꯒꯤꯗꯣ ꯉꯥ ꯈꯣꯜꯂꯤꯔꯕ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯗꯣ ꯀꯥꯡꯁꯣꯏꯅꯦ ꯍꯥꯏꯌꯦ ꯑꯣ ꯗꯥ ꯔꯥꯖꯦꯁꯅ ꯍꯤꯟꯖꯥꯡ ꯍꯥꯏꯔꯦ ꯀꯥꯡꯁꯣꯏꯅꯦꯅ ꯂꯥꯏꯐꯁꯦ ꯌꯥꯝꯃꯟꯕꯅꯤꯅ ꯑꯃꯗ ꯍꯪꯉꯒ ꯑꯃꯗ ꯈꯨꯝꯃꯤꯅꯤ ꯆꯦꯅꯨꯅ ꯍꯥꯏ ꯏꯅꯥꯎꯄꯥ ꯁꯪꯒꯨ ꯅꯣꯏ ꯋꯥꯔꯤ ꯁꯥꯎ ꯑꯩ ꯇꯨꯝꯈꯤꯒꯦ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯉꯁꯤ ꯃꯪ ꯐꯠꯂꯝꯗꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯃꯔꯤ ꯇꯥꯏ ꯑꯗꯩꯗꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯔꯦ ꯊꯧꯔꯥꯅꯤ ꯅꯪ ꯁꯤꯅꯤ ꯇꯨꯝꯂꯒꯦ ꯀꯥꯏꯅ ꯍꯥꯏꯈꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣ ꯔꯥꯖꯦꯁ ꯑꯁꯦꯡꯕꯩ ꯍꯥꯏꯈꯔꯦ ꯆꯦꯅꯨꯅ ꯏꯅꯥꯎꯄꯥ ꯍꯣꯏ ꯍꯥꯏꯈꯔꯦ ꯅꯪ ꯕꯨꯛ ꯎꯞꯁꯜꯂꯨ ꯁꯤ ꯂꯥꯎ ꯑꯗꯨꯗꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯆꯦ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯆꯦ ꯆꯦ ꯐꯝꯕꯤꯌꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯄꯤꯔꯛꯀꯦ ꯃꯃꯥ ꯄꯤꯔꯛꯀꯦꯁꯦ ꯑꯗꯩꯗꯤ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯀꯣ ꯌꯥꯔꯣꯏꯅꯨ ꯏꯆꯟꯅ ꯍꯥꯏꯔꯦ ꯂꯝꯕꯤ ꯆꯠꯂꯤꯌꯦ ꯒꯝꯆꯥ ꯍꯥꯏꯔꯦ ꯑꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯌꯥꯝ ꯁꯦꯡꯉꯦ 200% ꯁꯦꯡꯉꯦ ꯍꯥꯏꯔꯦ ꯀꯩꯅꯣ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯂꯝꯕꯤꯗ ꯇꯨꯝꯗꯣꯏꯔꯣ ꯅꯪꯅ ꯍꯥꯏꯁꯦ ꯊꯧꯔꯥꯅꯤ ꯍꯥꯏꯔꯦ ꯂꯝꯕꯤꯗ ꯇꯨꯝꯒꯅꯨ ꯅꯪ ꯀꯨꯝꯊꯕꯝ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯑꯅꯨꯁꯤꯡꯒꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯏꯅꯥꯎꯄꯥ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯩ ꯋꯥꯔꯦ ꯇꯨꯝꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯩ ꯗꯥ ꯒꯣꯄꯥꯜꯅ ꯇꯨꯝꯒꯅꯨ ꯍꯥꯏꯕ ꯍꯥꯏꯈ꯭ꯔꯦ ꯇꯨꯝꯒꯅꯨ ꯉꯥꯛꯇꯪ ꯄꯥꯡꯉꯨ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯔꯦ ꯔꯨꯝ ꯌꯧꯕꯒ ꯑꯩꯒ ꯌꯥꯝꯆꯥ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕꯀꯣ ꯊꯧꯔꯥꯅꯤ ꯌꯥꯔꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯋꯥꯏ ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯑꯣ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛ ꯈꯪꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦ ꯑꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯅꯨꯁꯤꯡꯅ ꯍꯥꯏꯕꯀꯣ ꯏꯇꯥ ꯏꯔꯥꯡ ꯐꯠꯇꯦ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯧꯔꯒ ꯉꯟꯇꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯕꯦꯝ ꯆꯥ ꯊꯛꯂꯛꯑꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯔꯦꯀꯣ ꯒꯣꯄꯥꯜ ꯆꯠꯄꯗ ꯋꯥꯔꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯠꯄꯗ ꯋꯥꯔꯦꯅ ꯗꯥ ꯔꯥꯖꯦꯁꯅ ꯑꯕꯦꯝ ꯋꯦꯜꯀꯝ ꯑꯩꯅ ꯗꯥ ꯔꯥꯖꯦꯁꯅ ꯑꯕꯦꯝꯁꯨ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯒꯣꯄꯥꯜꯅ ꯍꯧꯖꯤꯛꯇꯒꯤ ꯇꯨꯝꯂꯗꯤ ꯌꯥꯍꯧ ꯉꯟꯒꯅꯤ ꯍꯥꯏꯕꯅꯦ ꯍꯥꯏꯈꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯑꯩ ꯅꯪ ꯊꯤꯕꯒ ꯉꯝꯖꯔꯣꯏ ꯍꯥꯏꯈꯔꯦꯀꯣ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯏꯅꯥꯎꯄꯥ ꯇꯨꯡꯒꯤ ꯍꯦꯛ ꯉꯔꯥꯡ ꯊꯥꯕꯜ ꯆꯠꯂꯨꯕꯗꯣ ꯊꯦꯡꯉꯕꯅꯤꯅ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯈ꯭ꯔꯦ ꯑꯁ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯗ ꯂꯥꯏꯚꯇ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯦꯅꯔꯖꯤꯗꯤ ꯃꯊꯧ ꯇꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯕꯦꯝ ꯆꯠꯈ꯭ꯔꯕꯣ ꯃꯃꯥ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯆꯦ ꯇꯈꯦꯜ ꯏꯆꯟ ꯍꯥꯏꯕ ꯑꯩꯒꯥꯝꯆꯥ ꯊꯧꯔꯥꯅꯤ ꯃꯌꯥꯝꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯋꯥꯏ ꯏꯆꯟ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦ ꯉꯁꯤ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯍꯥꯏꯕ ꯂꯩꯌꯦ ꯄꯦꯃꯥ ꯀꯣꯃꯦꯟ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯈꯔꯦ ꯁꯨꯁꯃꯤꯇꯥ ꯋꯥꯕꯅꯦ ꯑꯩꯗꯤ ꯋꯥꯏ ꯀꯣꯃꯦꯟ ꯄꯥꯕ ꯋꯥꯏꯅꯦ ꯃꯃꯥ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯦꯅꯔꯖꯤ ꯃꯊꯧ ꯇꯥꯏꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯄꯥꯕꯅꯤꯅꯀꯣ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯈꯔꯦ ꯁꯤ ꯂꯥꯎ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯒ꯭ꯔꯥꯏꯟ ꯋꯥꯇꯔꯗꯤ ꯁꯦ
ꯃꯃꯥꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯃꯥꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯝꯇ ꯂꯩꯒꯣꯁꯦ ꯍꯣꯏ ꯍꯣꯏ ꯇꯧꯒꯦ ꯗꯥꯒꯣꯄꯥꯟꯅ ꯏꯆꯟꯒꯣ ꯍꯣꯏ ꯋꯥꯔꯝꯒꯅꯤꯅ ꯍꯥꯏꯕꯀꯣ ꯗꯥꯔꯖꯦꯁꯅ ꯁꯨꯁꯃꯤꯇꯥ ꯋꯥꯕ ꯌꯥꯗꯦ ꯃꯩꯇꯩ ꯆꯅꯨꯅꯕꯨ ꯍꯥꯏ ꯏꯁꯇ꯭ꯔꯣꯡ ꯍꯥꯏꯅ ꯄꯤꯔꯛꯑꯦꯀꯣ ꯋꯥꯕ ꯌꯥꯗꯦ ꯋꯥꯔꯔꯣꯏ ꯑꯩ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯏꯇꯥ ꯆꯠꯂꯕꯣ ꯍꯥꯏꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯇꯨꯝꯕꯒ ꯄꯤꯗꯦꯍꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯇꯨꯝꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯅꯪꯒꯤꯗ ꯂꯥꯛꯄꯗ ꯈꯨꯕꯤ ꯇꯦꯛꯉꯩ ꯏꯔꯒ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯍꯥꯏꯔꯦ ꯑꯩ ꯄꯤꯡꯀꯤ ꯍꯣꯏꯗ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯌꯦ ꯏꯃꯥ ꯇꯧꯅꯨꯀꯣ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯩ ꯍꯥꯏꯅꯣ ꯆꯦ ꯃꯣꯃꯤ ꯁꯤꯁꯦ ꯏ ꯇꯤ ꯑꯦꯁ ꯁꯦ ꯑꯩ ꯂꯩ ꯆꯥꯛ ꯊꯣꯡꯅꯕ ꯑꯩ ꯂꯩ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯔꯦ ꯆꯦꯅꯨꯅ ꯑꯗꯨꯅꯤ ꯏꯇꯥ ꯑꯩ ꯄꯤꯡꯀꯤ ꯍꯣꯏꯗ ꯇꯨꯝꯃꯨꯒꯦ ꯏꯇꯥ ꯇꯧꯅꯨꯕ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣ ꯔꯥꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯆꯦ ꯇꯈꯦꯜꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯑꯃꯨꯛꯇꯪ ꯍꯦꯔꯣ ꯁꯦꯕꯥ ꯇꯧꯈꯤꯒꯦꯀꯣ ꯃꯤꯅꯤꯠ 5 ꯃꯇꯨꯡꯗ ꯂꯥꯛꯀꯦ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯗꯨꯗꯣ ꯃꯔꯨꯅꯤ ꯀꯥꯏꯗꯅꯕ ꯇꯧ ꯇꯧ ꯆꯦ ꯑꯩ ꯉꯥꯏꯔꯝꯒꯦ ꯃꯤꯅꯤꯠ 5 ꯉꯥꯏꯔꯝꯒꯦ ꯑꯩ ꯑꯗꯩꯗꯤ ꯆꯦ ꯇꯈꯦꯜꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯍꯣꯏ ꯆꯦ ꯃꯤꯅꯤꯠ 5 ꯅꯠꯇꯦ 10 ꯇꯧꯔꯒ ꯂꯥꯛꯑꯣ ꯑꯗꯩ ꯌꯥꯅꯨꯁꯤꯡꯍꯅ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯣꯏꯗ ꯁꯤꯟꯅꯖꯔꯦ ꯃꯌꯥꯝ ꯁꯪꯕꯤꯔꯝꯃꯣ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯅꯣꯏꯗ ꯁꯤꯟꯅꯔꯝꯃꯦ ꯃꯌꯥꯝ ꯁꯪꯕꯤꯔꯝꯃꯣ ꯌꯨꯝꯗ ꯌꯨꯝꯕꯨ ꯂꯩꯇ꯭ꯔꯗꯤ ꯃꯤ ꯀꯅꯥꯅ ꯂꯩꯅꯤꯡꯉꯅꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯅꯪ ꯋꯥꯔꯗꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯇꯧꯕꯗ ꯉꯝꯂꯔꯣꯏ ꯑꯩ ꯋꯥꯗꯦ ꯗꯥꯔꯖꯦꯁꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯁꯥꯏꯠꯇ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯤꯅꯤ ꯑꯩ ꯋꯥꯗꯦ ꯗꯥꯔꯖꯦꯁ ꯎꯕꯗ ꯑꯗꯩ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯔꯦ ꯍꯩꯃꯥ ꯍꯣꯏꯒꯨꯝꯅ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯌꯦ ꯑꯅꯤꯁꯦ ꯇꯧꯅꯩꯁꯦ ꯌꯦꯡꯉꯨꯀꯣ ꯍꯧꯅꯗꯅꯀ ꯗꯤꯀꯦ ꯆꯠꯈ꯭ꯔꯕꯣ ꯗꯤꯀꯦꯗꯣ ꯀꯨꯏꯔꯦ ꯗꯤꯀꯦ ꯆꯠꯈ꯭ꯔꯦ ꯏꯆꯟ ꯇꯨꯝꯈ꯭ꯔꯕꯣ ꯑꯩꯅ ꯋꯥꯕꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯄꯤꯕꯤꯔꯤꯅꯤ ꯏꯆꯟꯒ꯭ꯋꯥꯅ ꯊꯥꯡꯒꯠꯂꯦ ꯑꯩ ꯂꯩ ꯍꯥꯏꯅ ꯏꯆꯟꯒ꯭ꯋꯥ ꯑꯌꯨꯛꯇꯒꯤ ꯆꯠꯂꯤꯔꯣ ꯋꯥꯔꯝꯃꯅꯤꯅꯦ ꯑꯗꯨꯅꯅꯤ ꯆꯦꯅꯨꯅ ꯑꯩꯗꯤ ꯇꯨꯝꯃꯨꯒꯦꯀꯣ ꯀꯩꯒꯤꯅꯣꯕ ꯆꯦꯅꯨ ꯅꯪꯅ ꯑꯩꯒꯤꯗ ꯂꯥꯛꯑꯒ ꯇꯨꯝꯅꯤꯡꯉꯦꯒ ꯋꯥꯔꯦꯒ ꯇꯧꯔꯤꯁꯦ ꯃꯤ ꯑꯇꯩꯗ ꯆꯠꯂ ꯂꯥꯛ ꯑꯩꯁꯦ ꯆꯧꯕꯗ ꯅꯪꯅ ꯇꯨꯝꯅꯤꯡꯉꯦꯒ ꯋꯥꯔꯦꯒ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥ ꯂꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯂꯩꯕꯤꯕꯒꯤ ꯃꯃꯥ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯣ ꯑꯗꯩꯗꯤ ꯃꯃꯥ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯅꯨꯁꯤꯡꯍꯅ ꯏꯅꯥꯎꯄꯥ ꯂꯩꯔꯝꯃꯣꯅ ꯍꯥꯏꯔꯦ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯕ ꯔꯥꯖꯦꯁꯅ ꯍꯦꯔꯣ ꯁꯦꯕꯥ ꯀꯥꯏꯅ ꯋꯥꯍꯩꯁꯦ ꯆꯛꯏꯀꯣ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯏꯆꯟ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯅ ꯏꯆꯟꯗ ꯑꯗꯩꯗꯤꯀꯣ ꯗꯥꯒꯣꯄꯥꯜ ꯍꯥꯏ ꯑꯅꯨ ꯇꯨꯝꯒꯅꯨ ꯍꯥꯏꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯥꯏꯔꯒ ꯇꯨꯝꯒꯅꯣ ꯀꯟꯈꯠꯂꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯃꯌꯥꯝꯒꯤ ꯌꯥꯅꯕ ꯉꯥꯏꯍꯥꯛ ꯁꯛ ꯎꯠꯂꯨꯒꯦ ꯑꯣ ꯑꯗꯩꯗꯤ ꯏꯆꯟꯒꯋꯥꯅ ꯍꯥꯏꯔꯦ ꯃꯃꯥ ꯈꯨꯔꯨꯝꯖꯔꯤꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥ ꯔꯨꯝ ꯌꯧꯔꯒ ꯆꯥ ꯐꯖꯅ ꯁꯤꯡ ꯍꯥꯞꯄꯒ ꯂꯣꯜꯂꯒ ꯊꯛꯑꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯇꯨꯝꯒꯅꯣ ꯅꯁꯥ ꯁꯣꯟꯒꯅꯤ ꯑꯗꯨꯗꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯣ ꯃꯃꯥ ꯊꯣꯡꯉꯣ ꯑꯩꯁꯨ ꯊꯣꯡꯒꯦ ꯇꯧꯔꯤꯅꯤꯀꯣ ꯑꯗꯩꯗꯤ ꯏꯆꯟ ꯒꯋꯥꯅ ꯍꯥꯏꯔꯦ ꯑꯩꯒꯥꯝꯆꯥꯥꯅ ꯍꯥꯏꯔꯒ ꯋꯦꯠ ꯂꯤꯐꯇꯤꯡ ꯇꯧꯈ꯭ꯔꯦ ꯗꯥꯔꯖꯦꯁꯅ ꯍꯥꯏꯔꯦ ꯊꯧꯔꯥꯅꯤꯅꯕꯨ ꯂꯩ ꯌꯨꯝ ꯌꯧꯕꯒ ꯇꯨꯝꯈ꯭ꯔꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯍꯣꯏ ꯎꯏꯔꯒ ꯂꯩꯔꯣꯏ ꯎꯏꯔꯁꯨ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯀꯣ ꯎꯏꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯣꯏ ꯏꯆꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯑꯗꯨꯗꯤ ꯀꯤꯍꯦ ꯏꯆꯟ ꯍꯥꯏꯕ ꯇꯨꯝꯗꯣꯏꯅꯦ ꯏꯆꯟ ꯇꯨꯝꯗꯣꯏꯅꯦ ꯌꯥꯝ ꯀꯟꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯩꯗꯤ
ꯗꯥꯔꯖꯦꯁꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯊꯧꯔꯥꯅꯤ ꯑꯣꯏꯗꯣꯏꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯦ ꯏꯆꯟ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯑꯣꯏꯗꯣꯏꯗꯣ ꯑꯩꯒꯥꯝꯆꯥ ꯀꯤꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯀꯩꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯅꯒꯦ ꯅꯤꯡꯊꯝꯊꯥꯁꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯅꯠꯇꯕꯗ ꯑꯩꯗꯤ ꯃꯦꯟ ꯍꯥꯎꯔꯤ ꯑꯗꯒꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕꯀꯣ ꯊꯧꯔꯥꯅꯤ ꯅꯪ ꯉꯥ ꯊꯣꯡꯕꯗꯣ ꯅꯇꯣꯝꯇ ꯆꯥꯔꯣ ꯑꯩ ꯑꯣꯛꯑꯦ ꯍꯥꯏꯔ ꯑꯣꯀꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯈꯔꯦ ꯁꯨꯁ ꯑꯝꯇ ꯊꯣꯏꯕꯤꯁꯦ ꯑꯩꯒꯥꯃꯆꯥꯒꯤ ꯊꯧꯔꯥꯅꯤ ꯁꯨꯁ ꯑꯝꯇ ꯊꯣꯏꯕꯤꯁꯦ ꯑꯩꯒꯥꯃꯆꯥꯒꯤ ꯊꯧꯔꯥꯅꯤ ꯊꯤꯕꯤꯌꯨ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯦ ꯑꯩꯒꯥꯃꯆꯥꯒꯤ ꯊꯧꯔꯥꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯈꯔꯦ ꯑꯩꯗꯤ ꯍꯋꯥꯏꯅ ꯍꯥꯏꯅ ꯏꯆꯟ ꯅꯣꯛꯈ꯭ꯔꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯇꯥꯟꯅꯖꯅꯤ ꯅꯪ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯗꯥ ꯒꯣꯄꯥꯜ ꯂꯩꯕꯤꯔꯤꯕꯣ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯈꯔꯦ ꯃꯦꯟ ꯍꯥꯎꯔꯤ ꯃꯃꯥ ꯉꯥꯔꯤꯒ ꯊꯥꯛꯑꯒꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯪꯕꯁꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯆꯥꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯕꯣꯔꯤ ꯊꯣꯡꯒꯦꯅ ꯇꯧꯔꯦꯕꯀꯣ ꯕꯣꯔꯤ ꯊꯣꯡꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯆꯦ ꯃꯣꯃꯤ ꯂꯩꯔꯤꯕꯣ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯔꯦ ꯂꯩꯌꯦ ꯂꯩꯌꯦꯅ ꯆꯦ ꯃꯣꯃꯤ ꯂꯩꯔꯤꯕꯣ ꯆꯦ ꯃꯣꯃꯤ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯏꯆꯟꯅ ꯍꯥꯏꯔꯦ ꯊꯤꯕꯤꯁꯦ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯀꯧꯃꯟꯗꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯃꯆꯨꯊꯣꯏ ꯂꯥꯛꯑꯦ ꯍꯥꯏ ꯏꯆꯦ ꯍꯥꯏ ꯃꯆꯨꯊꯣꯏ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯆꯤꯆꯦꯒꯤꯗ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯃꯆꯨꯊꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯒꯦꯀꯣ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯅꯪꯅ ꯆꯠꯀꯣ ꯅꯪꯅ ꯆꯥꯛꯇꯣ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯂꯩ ꯑꯩꯗꯤ ꯅꯣꯡꯃꯇ ꯀꯧꯔꯛꯇꯦ ꯅꯪꯅ ꯆꯥꯛꯇꯣ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯂꯩ ꯑꯩꯗꯤ ꯅꯣꯡꯃꯇ ꯀꯧꯔꯛꯇꯦ ꯍꯥꯏꯕꯀꯣ ꯗꯥꯔꯖꯦꯁꯅ ꯊꯣꯏꯁꯨ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯃꯆꯨꯊꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯋꯦꯜꯀꯝ ꯇꯧꯈꯔꯦ ꯃꯆꯨꯊꯣꯏ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯄꯨꯡ 8 ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯆꯥꯛ ꯆꯥꯔꯛꯑꯝꯃꯅꯤꯀꯣ ꯃꯆꯨꯊꯣꯏꯅ ꯍꯥꯏꯕ ꯀꯧꯋꯣ ꯑꯗꯨꯝ ꯏꯆꯦꯅ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯀꯧꯒꯦ ꯑꯗꯩꯗꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯔꯦ ꯊꯧꯔꯥꯅꯤ ꯅꯪ ꯁꯤꯅꯤ ꯍꯥꯏꯈꯔꯦ ꯏꯆꯟ ꯍꯥꯏꯒꯦ ꯑꯩꯒꯥꯝꯆꯥ ꯑꯩ ꯆꯥꯛꯇꯣ ꯎꯍꯟꯒꯦ ꯌꯥꯝꯃꯤ ꯌꯥꯝꯅ ꯆꯥꯛ ꯃꯔꯨꯝꯗ ꯂꯨꯝꯕꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯣꯏ ꯆꯥꯛ ꯃꯔꯨꯝꯗ ꯂꯨꯝꯕꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏꯌꯦꯕꯀꯣ ꯏꯆꯟ ꯃꯥꯟꯗꯦꯗ ꯏꯆꯟ ꯅꯪ ꯎꯕꯗꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯩ ꯃꯆꯨꯊꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯏꯆꯦ ꯑꯣ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯃꯆꯨꯊꯣꯏ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯑꯗꯩ ꯏꯆꯟꯅ ꯑꯩꯒꯥꯝꯆꯥ ꯀꯩꯒꯤ ꯁꯤꯗꯣꯏꯕ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯁꯤꯕ ꯌꯥꯗꯦꯀꯣ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯄꯥꯟꯕꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯍꯩꯏꯔꯣꯏꯕ ꯑꯣꯏꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯏꯔꯣꯏꯔ ꯆꯦꯟꯒꯅꯤ ꯍꯥꯏ ꯗꯥꯔꯖꯦꯁꯅ ꯏꯔꯣꯏꯕ ꯌꯥꯝ ꯍꯩ ꯍꯥꯏꯌꯦ ꯗꯥ ꯒꯣꯄꯥꯜ ꯋꯥꯔꯤꯁꯦ ꯇꯥꯕꯤꯔꯤꯕꯣ ꯃꯣꯏ ꯋꯥꯔꯤꯁꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯏꯔꯣꯏꯔ ꯆꯦꯟꯒꯅꯤ ꯍꯥꯏꯌꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯥꯍꯥ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯆꯤꯟ ꯈꯨꯝꯕ ꯅꯣꯛꯈ꯭ꯔꯦ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯆꯟꯅ ꯍꯥꯏꯕꯀꯣ ꯑꯩꯒꯥꯝꯆꯥ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯒ ꯗꯤꯁꯨꯝ ꯇꯧꯔꯦ ꯏꯔꯣꯏꯔꯒ ꯍꯥ 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 ꯑꯩꯅ ꯏꯔꯣꯏꯕꯒ ꯌꯥꯔꯣꯏꯅ ꯗꯥ ꯒꯣꯄꯥꯜꯅ ꯇꯥꯔꯤꯌꯦ ꯇꯥꯔꯤꯌꯦꯅ ꯍꯥꯏꯕꯀꯣ ꯗꯥ ꯒꯣꯄꯥꯜ ꯇꯥꯕꯤꯌꯨ ꯃꯣꯏ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤ ꯊꯧꯔꯥꯅꯤꯒ ꯑꯩꯒꯥꯝꯆꯥꯒꯩ ꯋꯥꯔꯤꯅꯤ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯕꯦꯝꯗꯣ ꯂꯥꯛꯑꯝꯃꯒ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯂꯥꯛꯇꯤ ꯂꯥꯛꯆꯔꯝꯃꯦ
ꯗꯥ ꯒꯣꯄꯥꯜ ꯀꯣꯃꯦꯟ ꯏꯔꯛꯑꯣ ꯗꯥ ꯒꯣꯄꯥꯜꯁꯨ ꯉꯁꯤ ꯀꯣꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯗꯥ ꯖꯦꯁꯅ ꯍꯥꯏꯕꯀꯣ ꯊꯧꯔꯥꯅꯤ ꯅꯪꯗꯤ ꯍꯩꯇꯕꯗꯣ ꯈꯪꯉꯦ ꯉꯁꯥꯏꯅ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦꯀꯣ ꯃꯃꯥꯁꯤꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯕꯣ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯪꯕꯗ ꯑꯗꯨꯝ ꯏꯔꯛꯑꯣ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏꯔꯦ ꯄꯦꯔꯥꯁꯨꯠ ꯑꯣꯏꯅ ꯄꯥꯏꯔꯣꯏꯒ ꯄꯦꯔꯥꯁꯨꯠ ꯑꯣꯏꯅ ꯄꯥꯏꯔꯣ ꯏꯆꯟꯅ ꯍꯥꯏꯕ ꯇꯧꯕꯤꯌꯨ ꯌꯥꯝꯆꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯅꯪꯒꯤꯁꯤꯗꯤꯅ ꯍꯥꯏꯌꯦꯀꯣ ꯃꯁꯨ ꯊꯣꯏꯅ ꯏꯆꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯛꯀ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦꯗ ꯑꯩꯁꯨ ꯇꯥꯔꯦꯀꯣ ꯄꯥꯎꯗꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯪꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦꯕꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯑꯗꯣ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤꯅꯦ ꯂꯩꯇꯦꯕ ꯃꯤꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯊꯕꯛꯇ ꯂꯩꯕ ꯃꯤꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯉꯁꯤꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯦ ꯗꯥꯒꯣꯄꯥꯜꯅ ꯍꯥꯏꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯏꯔꯛꯀꯦꯅ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯍꯣꯏ ꯍꯣꯏ ꯗꯥꯒꯣꯄꯥꯜ ꯑꯗꯨꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯏꯔꯣꯏꯕꯗꯤ ꯍꯩꯇꯦ ꯑꯩꯒꯥꯝꯆꯥ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯕꯀꯣ ꯍꯧꯒꯠꯂꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯃꯃꯥ ꯑꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯃꯃꯥ ꯑꯩꯁꯨ ꯍꯤꯟꯖꯥꯡ ꯁꯦꯝ ꯂꯣꯏꯔꯒ ꯊꯝꯃꯦ ꯍꯧꯒꯠꯇ꯭ꯔꯤ ꯑꯗꯩ ꯏꯆꯟ ꯍꯥꯏꯔꯦ ꯐꯣꯟ ꯄꯥꯏꯕꯤꯅꯕ ꯂꯩꯇꯦ ꯌꯥꯝꯆꯥꯏ ꯑꯣ ꯐꯣꯟ ꯄꯥꯏꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏ ꯗꯥ ꯔꯥꯖꯦꯁ ꯐꯣꯟ ꯄꯥꯏꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯌꯦ ꯗꯥ ꯔꯥꯖꯦꯁꯅ ꯑꯩ ꯃꯤꯅ ꯇꯥꯟꯅꯔꯒ ꯑꯩ ꯅꯪꯒꯤꯁꯦ ꯄꯨꯔꯒ ꯆꯦꯜꯂꯗꯤ ꯑꯣ ꯑꯣ ꯆꯥꯗꯕ ꯌꯥꯔꯣꯏꯕ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯃꯃꯥꯅ ꯁꯨꯁꯃꯤꯇꯥ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯝ ꯍꯟꯖꯤꯛ ꯍꯟꯖꯤꯛ ꯇꯧꯅꯩꯕ ꯀꯩꯅꯣꯁꯤꯅꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯩꯀꯥꯁꯦ ꯁꯤ ꯃꯇꯥꯡꯗꯅꯤꯗ ꯉꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯂꯩꯔꯤꯗꯨꯗꯤ ꯀ꯭ꯋꯥꯛ ꯑꯃ ꯉꯁꯥꯏ ꯍꯦꯟꯅ ꯂꯩꯗꯨꯗꯤ ꯀ꯭ꯋꯥꯛ ꯑꯃ ꯉꯁꯥꯏ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯈꯔꯦ ꯃꯁꯨ ꯊꯣꯏꯅ ꯏꯆꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩ ꯅꯨꯃꯤꯠꯇ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯅ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯩ ꯃꯃꯥꯅ ꯑꯣ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯃꯃꯥ ꯑꯗꯨꯒꯤ ꯄꯥꯎꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥ ꯑꯩꯈꯣꯏꯁꯨ ꯌꯥꯔꯛꯇ꯭ꯔꯗꯤ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯗꯥ ꯔꯥꯖꯦꯁ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣꯔꯣ ꯍꯥꯏꯁꯦ ꯃꯣꯏ ꯂꯥꯡꯉꯤ ꯈꯣꯠꯂꯤꯁꯤꯒꯤꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯒꯤ ꯑꯗꯩ ꯏꯆꯟ ꯍꯥꯏꯕ ꯈꯪꯗꯦ ꯒꯥꯝꯆꯥ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯉꯁꯤꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯦꯗ ꯍꯣꯏ ꯋꯥꯈꯜꯗꯤ ꯍꯥꯏꯔ ꯀꯥꯟꯅꯗꯦꯀꯣ ꯍꯟꯖꯤꯜꯂꯣꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯕ ꯑꯩꯒꯥꯃꯆꯥꯒ ꯊꯧꯔꯥꯅꯤꯒ ꯋꯥꯔꯤꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯥꯃꯆꯥꯒ ꯊꯧꯔꯥꯅꯤꯒ ꯋꯥꯔꯤꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯈꯔꯦ ꯗꯥ ꯒꯣꯄꯥꯜꯅ ꯁꯨꯁꯃꯤꯇꯥ ꯑꯣ ꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯣ ꯇꯨ ꯍꯥꯏꯕꯗꯤ ꯇꯦꯕ꯭ꯂꯦꯠ ꯍꯥꯏꯕꯅꯤ ꯑꯣ ꯇꯨ ꯇꯦꯕ꯭ꯂꯦꯠꯇꯣ ꯑꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯟꯅ ꯄꯥꯊꯣꯛꯎꯔꯕꯀꯣ ꯏꯆꯟ ꯔꯨꯝ ꯌꯧꯔꯕꯣ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯤꯟꯖꯥꯡꯒ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯅꯤꯅ ꯍꯥꯏꯈ꯭ꯔꯦ ꯊꯧꯔꯥꯅꯤꯁꯦ ꯍꯌꯦꯡ ꯑꯩꯒꯥꯝꯆꯥꯒ ꯂꯥꯛꯅ ꯂꯪꯈꯤꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛꯇꯒꯤ ꯋꯦꯠ ꯂꯤꯐꯇꯤꯡꯒ ꯇꯧꯕꯗꯣ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯂꯥꯟ ꯆꯠꯄꯒꯤ ꯋꯥꯅꯤ ꯍꯣꯏ ꯀꯩꯗꯧꯅꯤꯀꯣ ꯆꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯣꯏꯅ ꯃꯥꯌꯣꯛꯅꯕ ꯇꯥꯏ ꯆꯦꯛꯁꯤꯜꯂꯨ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯏꯪꯅ ꯇꯞꯅ ꯄꯥꯟꯖꯕ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯊꯜꯂꯦ ꯃꯅꯤꯅꯦ ꯑꯗꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯍꯧꯗꯅ ꯑꯗꯨꯝ ꯂꯩꯗ꯭ꯔꯣꯕꯅꯤꯀꯣ ꯁꯤꯒꯩꯁꯤꯒ ꯃꯥꯡꯉꯤꯁꯦ ꯑꯍꯟꯕꯨꯗꯤ ꯑꯍꯟ ꯑꯣꯏꯔꯦ ꯁꯤꯁꯨ ꯃꯥꯡꯉꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯍꯧꯒꯠꯂꯛꯄ ꯀꯌꯥꯝ ꯑꯗꯨꯝꯇꯅꯦ ꯑꯗꯨꯇ ꯈꯟꯅ ꯂꯩꯕꯀꯣ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯅꯔꯝꯃꯤꯗꯣ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯉꯩꯒꯤ ꯃꯌꯨꯝ ꯃꯀꯩꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑ ꯆꯦꯜꯂꯤꯅꯤ ꯌꯦꯡꯉꯣ ꯏꯁ ꯅꯨꯡꯉꯥꯏꯇꯦꯗ ꯈꯜꯂꯨꯕꯗꯀꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏ ꯊꯣꯏꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯊꯣꯏ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯗꯥ ꯔꯥꯖꯦꯁꯅ ꯏꯆꯟ ꯍꯥꯏꯔꯦ ꯒꯣꯄꯥꯜ ꯅꯨꯡꯉꯥꯏꯕꯤꯌꯨ ꯍꯥꯏꯅ ꯏꯆꯟ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ A to Z ꯚꯤꯇꯥꯃꯤꯟꯅꯦ ꯍꯥꯏ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯒꯣꯄꯥꯜ ꯉꯁꯥꯏꯗꯒꯤꯅꯦꯅ ꯍꯥꯏꯕ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯁꯨꯁꯃꯤꯇꯥ ꯌꯥꯏ ꯀꯩꯅꯣ ꯊꯧꯔꯥꯅꯤ ꯀꯧꯔꯦ
ꯑꯗꯩꯗꯤ ꯁꯣꯝꯗꯩꯁꯨ ꯊꯧꯔꯥꯅꯤꯅꯁꯨ ꯑꯦꯛꯖꯥꯝ ꯆꯥꯛ ꯀꯧꯔꯦ ꯌꯥꯔꯦ ꯅꯀꯣꯄꯥꯜ ꯏꯆꯟ ꯒꯣꯋꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯁꯨ ꯊꯣꯏꯅ ꯋꯥꯡꯈꯩꯗꯒꯤꯅꯤ ꯕ꯭ꯔꯣ ꯔꯥꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯁꯨ ꯊꯣꯏ ꯋꯥꯡꯈꯩꯗꯒꯤꯅꯦ ꯍꯥꯏꯌꯦ ꯃꯁꯨ ꯊꯣꯏ ꯌꯥꯝ ꯋꯥꯕꯤꯔꯦꯀꯣ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯣꯏ ꯑꯣ ꯑꯗꯨꯗꯤ ꯂꯥꯞꯅꯗ꯭ꯔꯦꯅ ꯍꯥꯏꯕ ꯂꯥꯞꯅꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯌꯧꯗ꯭ꯔꯤꯕꯣ ꯏꯆꯟ ꯌꯧꯔꯕꯣ ꯌꯧꯗ꯭ꯔꯤꯕꯣ ꯅꯪꯕꯨ ꯔꯨꯝꯗ ꯃꯁꯨ ꯊꯣꯏꯅ ꯕ꯭ꯔꯣꯗꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯗꯥꯔꯖꯦꯁꯅ ꯑꯩꯗꯤ ꯅꯝꯕꯣꯜꯗꯒꯤꯅꯤꯅ ꯍꯥꯏꯔꯦ ꯅꯝꯕꯣꯜꯗꯒꯤꯅꯦ ꯍꯥꯏꯌꯦ ꯅꯝꯕꯣꯜꯒ ꯋꯥꯡꯈꯩꯒ ꯌꯥꯝ ꯊꯥꯞꯅꯗ꯭ꯔꯦ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯑꯣ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯑꯟꯖꯂꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯟꯖꯂꯤ ꯊꯣꯡꯗ꯭ꯔꯤ ꯊꯣꯡꯉꯅꯤ ꯊꯣꯡꯒꯠꯀꯦꯅ ꯇꯧꯔꯦꯀꯣ ꯑꯟꯖꯂꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯕꯣ ꯑꯗꯩꯗꯤ ꯏꯆꯟꯅ ꯍꯥꯏꯕ ꯏꯆꯟꯅ ꯌꯧꯔꯦ ꯍꯥꯏꯕꯀꯣ ꯑꯁ ꯏꯆꯟ ꯌꯧꯗꯅ ꯍꯧꯖꯤꯛ ꯆꯥꯛꯀ ꯊꯣꯡꯉꯦ ꯏꯆꯟ ꯆꯥꯛ ꯊꯣꯡꯅ ꯆꯥꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯨꯝꯗ꯭ꯔꯣꯕ ꯑꯗꯨꯝ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯑꯟꯖꯂꯤ ꯍꯥꯏ ꯋꯦꯜꯀꯝ ꯇꯧꯔꯦ ꯑꯟꯖꯂꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯝꯇ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯟꯖꯂꯤ ꯀꯣꯏꯔꯛꯀꯅꯤ ꯅꯣꯏꯗꯁꯨ ꯀꯣꯏꯔꯛꯀꯅꯤ ꯉꯁꯤꯗꯤꯅꯦ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯃꯣꯕꯥꯏꯜꯒ ꯄꯥꯏꯗ꯭ꯔꯦ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯄꯥꯏꯔꯤꯁꯤꯅꯦꯕꯀꯣ ꯗꯥꯔꯖꯦꯁꯅ ꯑꯩꯈꯣꯏ ꯅꯝꯕꯣꯜꯁꯦ ꯏꯔꯥꯡ ꯌꯥꯝ ꯀꯟꯕ ꯍꯧꯔꯦ ꯑꯁ ꯀꯣꯛ ꯁꯥꯏꯀꯣ ꯑꯗꯩꯗꯤ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯅꯝꯕꯣꯜ ꯀꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯝꯕꯣꯜ ꯀꯥꯏꯋꯥꯏꯗꯩꯅꯣ ꯑꯟꯖꯂꯤꯅ ꯍꯥꯏꯔꯦ ꯍꯥꯏ ꯔꯥꯖꯦꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯊꯣꯡꯉꯦ ꯁꯨꯁꯃꯤꯇꯥ ꯂꯣꯏꯔꯦ ꯑꯣ ꯑꯟꯖꯂꯤ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯑꯣ ꯑꯟꯖꯂꯤꯅ ꯂꯥꯏꯛꯁꯨ ꯇꯧꯔꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅ ꯍꯤꯟꯖꯥꯡ ꯁꯦꯝꯒꯠꯂꯝꯃꯒꯅꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯦ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯏꯪꯊꯝꯊꯥꯅꯤꯅ ꯍꯦꯛꯇ ꯏꯪꯓꯟꯒꯤꯕꯅꯦ ꯂꯥꯏꯛꯁꯨ ꯇꯧꯔꯕꯅꯦ ꯍꯥꯏꯕ ꯗꯥꯔꯖꯦꯁꯅ ꯅꯝꯕꯣꯜ ꯕꯖꯥꯔ ꯃꯅꯥꯛꯇꯒꯤ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗꯅꯦ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯋꯥꯔꯤ ꯈꯂꯛ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯅꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯌꯦꯕ ꯗꯥꯔꯖꯦꯁꯅ ꯕꯖꯥꯔꯗꯒꯤꯅꯦ ꯏꯆꯟ ꯍꯥꯏꯔꯦ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯑꯣꯏꯃ ꯏꯆꯟ ꯇꯨꯝꯒꯅꯨ ꯆꯥꯛ ꯆꯥꯔꯕ ꯏꯆꯟ ꯅꯪ ꯇꯨꯝꯗꯣꯏꯗꯨꯕꯣ ꯃꯃꯥ ꯑꯣꯟ ꯍꯥꯏꯔꯦ ꯑꯣ ꯃꯃꯥ ꯆꯥꯛ ꯊꯣꯡꯕꯩ ꯑꯣꯟꯀꯣ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦꯅ ꯆꯪꯉꯦ ꯃꯃꯥꯅ ꯑꯣꯟ ꯂꯩꯕꯤꯔꯤ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤꯒꯤ ꯆꯥꯛꯇꯤ ꯃꯥꯒꯤ ꯃꯥꯟꯖꯅ ꯊꯣꯡꯈ꯭ꯔꯦ ꯃꯜꯂꯣ ꯏꯆꯟ ꯃꯥꯟꯖꯅ ꯊꯣꯡꯉꯦ ꯍꯥꯏꯅꯦ ꯆꯥꯛꯁꯦ ꯃꯥꯟꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯟꯖꯂꯤ ꯉꯁꯤꯁꯦ ꯕꯣꯔꯤ ꯊꯣꯡꯉꯒꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯑꯗꯩ ꯏꯆꯟ ꯍꯥꯏꯔꯦ ꯑꯩꯒꯌꯥꯝꯆꯥ ꯕꯖꯥꯔ ꯃꯅꯥꯛ ꯍꯥꯏꯁꯦ ꯀꯔꯣꯝꯗꯅꯣ ꯍꯥꯏꯔꯦ ꯀꯩꯅꯣ ꯏꯆꯟꯅꯁꯨ ꯍꯪꯉꯛꯑꯦ ꯗꯥꯔꯖꯦꯁꯇ ꯕꯖꯥꯔ ꯃꯅꯥꯛ ꯍꯥꯏꯁꯦ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏꯅ ꯗꯥꯔꯖꯦꯁꯅ ꯍꯪꯈꯔꯦꯀꯣ ꯑꯗꯩꯗꯤ ꯏꯆꯟꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯅ ꯍꯥꯏꯕ ꯏꯆꯟꯅ ꯑꯩꯒꯌꯥꯝꯆꯥ ꯀꯨꯏꯔꯦꯗ ꯆꯥꯛꯀ ꯂꯣꯏꯈꯤꯕ ꯍꯥꯏꯅꯦ ꯑꯟꯖꯂꯤꯒꯤ ꯀꯩꯅꯣꯒꯤ ꯏꯆꯟꯁꯤ ꯃꯥꯟꯖ ꯃꯔꯝ ꯌꯥꯝ ꯃꯣꯛꯑꯦ ꯅꯣꯏꯗꯤ ꯑꯗꯩꯗꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯕꯖꯥꯔ ꯁꯨꯝ ꯅꯛꯅꯔꯦ ꯍꯥꯏ ꯑꯣ ꯅꯒꯣꯄꯥꯜꯅ ꯃꯃꯥ ꯀꯔꯤ ꯃꯊꯦꯜꯅꯣꯅ ꯍꯥꯏꯔꯦ ꯃꯁꯨ ꯊꯣꯏꯅ ꯕ꯭ꯔꯣ ꯅꯝꯕꯣꯜꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯁ ꯐꯥꯔꯝ ꯇꯧꯕ ꯑꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯝ ꯇꯧꯕ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯗꯥꯔꯖꯦꯁ ꯃꯁꯨ ꯊꯣꯏꯒꯤ ꯅꯝꯕꯣꯜꯗ ꯑꯗꯩ ꯃꯃꯥꯅ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯊꯣꯡꯒꯦ ꯑꯣꯟ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯊꯣꯡꯉꯣ ꯑꯗꯨꯝ ꯑꯁꯪ ꯑꯁꯪꯕꯗ ꯊꯣꯛꯂꯛꯑꯣ ꯑꯗꯒꯤ ꯏꯆꯟꯅ ꯆꯨꯁ ꯑꯩꯒꯤ ꯖꯣꯏꯟ ꯂꯩꯇꯕ ꯖꯣꯏꯟ ꯇꯧꯍꯟꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯖꯣꯏꯟ ꯂꯩꯇꯦ ꯏꯆꯟ ꯀꯩꯅꯣꯗꯤ ꯗꯥꯒꯣꯄꯥꯜꯗꯤ ꯇꯧꯕꯤꯕ꯭ꯔꯥ ꯗꯥꯒꯣꯄꯥꯜ ꯏꯆꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯤ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯃꯁꯨ ꯊꯣꯏ ꯅꯪꯗꯤ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯗ ꯀꯥꯅꯦꯛ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯏꯆꯟ ꯑꯩ ꯑꯗꯨꯝ ꯑꯅꯧꯕ ꯂꯥꯛꯄꯗ ꯍꯥꯏꯒꯦ ꯑꯟꯖꯂꯤꯒ ꯅꯪꯒꯗꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗ꯭ꯔꯒꯗꯤ
ꯑꯟꯖꯂꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯏꯗꯥꯔ ꯖꯦꯁꯅ ꯊꯧꯔꯛꯑꯅꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯣ ꯍꯋꯥꯏ ꯏꯟꯖꯥꯡꯗꯣ ꯍꯥꯏ ꯑꯩꯅꯅꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯦ ꯀꯩꯅꯣꯅꯦ ꯆꯠ ꯀꯣꯃꯦꯟ ꯄꯥꯕꯁꯤ ꯋꯥꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯦ ꯍꯥꯏꯅ ꯇꯧꯋꯦꯕ ꯀꯩꯅꯣ ꯇꯧ ꯑꯟꯖꯂꯤꯅ ꯏꯔꯣꯜꯂꯦ ꯕꯣꯔꯥ ꯑꯃꯁꯨ ꯇꯧꯔꯦ ꯌꯦꯔꯨꯝꯒ ꯍꯥꯎꯔꯅꯤ ꯑꯟꯖꯂꯤ ꯏꯪꯕꯁꯤꯒ ꯏꯆꯟꯅ ꯍꯥꯏꯕ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯅꯁꯤ ꯍꯥꯏꯔꯦ ꯃꯃꯥ ꯀꯤꯠꯆꯟꯅ ꯒꯣꯄꯥꯜ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯀꯩꯅꯣꯗꯣ ꯑꯟꯖꯂꯤꯁꯨ ꯌꯦꯔꯨꯝꯁꯨ ꯌꯥꯎꯔꯦꯌꯦ ꯃꯃꯥꯅ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯔꯦ ꯃꯃꯥ ꯀꯤꯠꯆꯟ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯏꯆꯟꯅ ꯀꯩꯅꯣ ꯑꯩꯒꯝꯆꯥ ꯍꯥꯏꯌꯨꯅꯦ ꯍꯥꯏ ꯏꯆꯟꯅ ꯒꯣꯄꯥꯜ ꯂꯩ ꯍꯥꯏꯔꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯒꯣꯄꯥꯜꯒ ꯂꯩ ꯍꯥꯏꯕꯀꯣ ꯑꯗ ꯒꯣꯄꯥꯜꯒ ꯑꯗꯩꯗꯤ ꯏꯆꯟ ꯍꯥꯏ ꯑꯟꯖꯂꯤ ꯂꯩꯕ꯭ꯔꯣ ꯑꯩꯒ ꯍꯥꯏ ꯑꯟꯖꯂꯤꯁꯦ ꯑꯩꯅ ꯔꯤꯇꯥꯔꯟ ꯇꯧꯗ꯭ꯔꯤꯕ ꯀꯩꯅꯣꯝ ꯇꯧꯋꯦꯀꯣ ꯑꯟꯖꯂꯤ ꯑꯩ ꯇꯧꯔꯛꯀꯅꯤꯀꯣ ꯇꯧꯗ꯭ꯔꯒꯗꯤ ꯑꯟꯖꯂꯤ ꯂꯩꯕ꯭ꯔꯣ ꯀꯩꯅꯣꯒ ꯀꯩꯅꯣ ꯏꯆꯟꯒ ꯂꯩꯇ꯭ꯔꯗꯤ ꯂꯩꯅꯧ ꯏꯆꯟꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯑꯟꯖꯂꯤꯅ ꯂꯩ ꯑꯟꯖꯂꯤ ꯏꯆꯟꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩ ꯅꯣꯏ ꯑꯅꯤ ꯀꯅꯥꯗ ꯄꯤꯔꯧꯒꯦ ꯕ꯭ꯂꯨꯁꯦ ꯄꯤꯔꯛꯀꯦ ꯀꯦꯁꯥꯝꯗ ꯄꯤꯔꯛꯎꯔꯥ ꯑꯟꯖꯂꯤꯗ ꯄꯤꯔꯛꯀꯦꯀꯣ ꯑꯩ ꯕ꯭ꯂꯨꯁꯦ ꯑꯟꯖꯂꯤ ꯄꯤꯔꯛꯎꯔꯥ ꯑꯩ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯗꯥꯒꯣꯄꯥꯜꯅ ꯑꯩꯗꯤ ꯂꯩꯕꯅꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯣ ꯍꯣ ꯑꯟꯖꯂꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯑꯩꯅ ꯈꯪꯗꯅ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦꯀꯣ ꯑꯟꯖꯂꯤ ꯁꯥꯎ ꯌꯥꯗꯦ ꯃꯁꯨ ꯊꯣꯏꯅꯁꯨ ꯗꯤꯂꯦꯠ ꯑꯃ ꯇꯧꯔꯦ ꯃꯁꯨ ꯊꯣꯏ ꯀꯩꯀꯩ ꯗꯤꯂꯦꯠ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯀꯛꯊꯠꯀꯅꯨ ꯆꯤꯆꯦ ꯑꯗꯨꯝ ꯁꯦꯝꯃꯒ ꯄꯥꯒꯦ ꯏꯆꯟꯅ ꯍꯥꯏꯕꯀꯣ ꯑꯩꯒꯥꯝꯆꯥ ꯏꯔꯣꯝꯕꯅꯤ ꯉꯥ ꯑꯇꯥꯎꯕꯒ ꯍꯥꯏꯈ꯭ꯔꯦ ꯗꯥꯔꯖꯦꯁꯅ ꯂꯝꯗꯨꯗꯤ ꯈꯪꯉꯦꯅ ꯍꯥꯏꯔꯦ ꯏꯆꯟ ꯑꯟꯖꯂꯤ ꯍꯣꯏ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦꯅ ꯍꯥꯏꯔꯦ ꯗꯥꯔꯖꯦꯁꯅ ꯊꯧꯔꯥꯅꯤ ꯏꯀꯥꯏꯅꯨ ꯍꯋꯥꯏꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯀꯛꯄꯤꯒꯅꯨꯀꯣ ꯃꯦꯁꯦꯖ ꯀꯛꯄꯤꯒꯅꯨꯀꯣ ꯃꯦꯁꯦꯖ ꯀꯛꯄꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤꯀꯣ ꯃꯁꯨ ꯊꯣꯏꯅ ꯗꯥꯔꯖꯦꯁ ꯑꯣ ꯁꯣꯏꯕꯅꯤ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯥ 10 ꯁꯦꯀꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯆꯔꯅꯤ ꯑꯟꯖꯂꯤꯁꯨ ꯑꯩꯅ ꯍꯥꯏꯗꯦꯟ ꯊꯝꯈ꯭ꯔꯦꯅꯦ ꯏꯆꯟꯅ ꯑꯩꯒꯥꯝꯆꯥ ꯏꯔꯣꯟꯕꯅꯤꯍꯦ ꯅꯪꯁꯨ ꯑꯩ ꯎꯠꯂꯣ ꯍꯥꯏꯔꯣ ꯏꯔꯣꯟꯕꯅꯤ ꯍꯥꯏ ꯑꯩꯁꯦ ꯁꯥꯞ ꯇꯧꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯒ ꯍꯥꯏ ꯁꯥꯞ ꯇꯧꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯟꯖꯂꯤꯁꯦ ꯑꯩꯅ ꯍꯥꯏꯗꯦꯟ ꯇꯧꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯟ ꯈꯪꯕ꯭ꯔꯣ ꯑꯟꯖꯂꯤꯗ ꯑꯣꯏꯅ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯃꯦꯠꯁꯟꯕꯗꯒꯤ ꯑꯩꯅ ꯃꯦꯁꯦꯖꯇꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯝꯃꯒꯅꯦ ꯄꯥꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯅ ꯄꯥꯕꯁꯦ ꯍꯦꯛꯇꯅꯦ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯦꯕ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯗꯥꯔꯖꯦꯁ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯄꯨꯝꯅꯃꯛ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ ꯏꯆꯟ ꯂꯩꯔꯤꯕꯣ ꯗꯥꯔꯖꯦꯁꯇꯣ ꯑꯩꯒꯤꯁꯦ ꯁꯥꯞ ꯇꯧꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯣꯏꯅ ꯂꯦꯞꯄꯒ ꯂꯩꯌꯦ ꯑꯟꯖꯂꯤꯗ ꯑꯣꯏꯅ ꯍꯥꯏꯠ ꯇꯧꯈ꯭ꯔꯦꯅꯦ
ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯂꯥꯛꯇꯕꯩꯔꯥ ꯏꯗꯕꯩꯔꯥ ꯀꯣꯃꯦꯟ ꯄꯥꯕ ꯂꯣꯏꯔꯦ ꯃꯤꯁꯦ ꯂꯣꯏꯄꯅ ꯂꯦꯞꯄꯒ ꯂꯩꯀꯣ ꯏꯆꯟ ꯂꯩꯔꯤꯕꯣ ꯂꯩꯔꯗꯤ ꯑꯝꯇ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯀꯣꯃꯦꯟ ꯂꯥꯛꯄꯁꯦ ꯑꯩꯅ ꯎꯗꯕꯀꯣ ꯉꯥꯏꯈꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯔꯤꯀꯅꯦꯛꯇꯤꯡ ꯇꯧꯅ ꯂꯩꯔꯦ ꯑꯩ ꯑꯝꯇ ꯄꯥꯊꯔꯛꯀꯦꯀꯣ ꯃꯊꯪ ꯃꯊꯪ ꯏꯆꯟ ꯍꯥꯏꯕ ꯑꯩ ꯏꯁꯩ ꯈꯜꯂꯨꯈꯤꯒꯦ ꯍꯥꯏꯕ ꯑꯣ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯔꯤꯀꯥꯅꯦꯛ ꯑꯣꯏꯔꯨꯔꯏꯁꯦ ꯑꯩꯉꯣꯟꯗꯅꯦ ꯁꯣ ꯇꯧꯔꯛꯇ꯭ꯔꯤꯕ ꯀꯣꯃꯦꯟ ꯃꯌꯥꯝꯁꯦꯀꯣ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯊꯧꯔꯥꯅꯤ ꯃꯥꯟꯗꯦꯗꯥ ꯍꯥꯏꯅ ꯍꯥꯏ ꯏꯆꯟꯅ ꯍꯥꯏꯔꯦ ꯑꯣ ꯍꯣꯁ ꯂꯧꯊꯣꯛꯄ ꯌꯥꯕꯅꯤ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯒꯅ ꯀꯩꯅꯣ ꯃꯁꯨ ꯊꯣꯏ ꯍꯥꯏꯠ ꯇꯧꯔꯤꯁꯦ ꯍꯥꯏꯔꯦ ꯑꯣ ꯍꯥꯏꯠ ꯇꯧꯕꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯃꯁꯨ ꯊꯣꯏꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯤꯔꯗꯤ ꯐꯅꯤ ꯑꯟꯖꯂꯤꯁꯨ ꯑꯩꯅ ꯈꯪꯗꯅ ꯇꯧꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯉꯁꯤꯗꯤ ꯋꯥꯔꯦꯍꯦ ꯇ꯭ꯋꯏꯁꯟꯗꯨꯗꯤꯅ ꯍꯥꯏꯕ ꯑꯣ ꯑꯗꯨꯗꯤ ꯔꯥꯖꯦꯁꯅ ꯄ꯭ꯔꯦꯔꯅꯥ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏꯅ ꯑꯗꯣ ꯏꯆꯟ ꯒꯋꯥꯅ ꯏꯁꯩ ꯈꯜꯂꯨꯈꯤꯒꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜꯅ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯔꯒ ꯋꯦꯜꯀꯝ ꯇꯧꯔꯦ ꯑꯗꯨꯗꯤ ꯏꯆꯟꯅ ꯑꯩꯒꯥꯝꯆꯥ ꯑꯩ ꯉꯥꯏꯍꯥꯛ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯑꯗꯩꯗ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯍꯥꯏꯈ꯭ꯔꯦ ꯏꯆꯟ ꯒꯋꯥꯅ ꯅꯣꯛꯈ꯭ꯔꯦꯀꯣ ꯑꯗꯩꯗ ꯔꯥꯖꯦꯁꯅ ꯑꯩꯁꯦ ꯈꯨꯠꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦ ꯄ꯭ꯔꯦꯔꯅꯥꯅ ꯋꯥꯔꯦꯍꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯍꯀꯥꯝ ꯆꯟꯈꯔꯦ ꯑꯗꯩꯗ ꯒꯣꯄꯥꯜꯅ ꯃꯌꯥꯝ ꯑꯅꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯆꯟ ꯒꯋꯥꯅ ꯃꯤꯡꯁꯦꯜꯗ ꯏꯁꯩ ꯈꯟꯕ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯏꯆꯟ ꯉꯥꯏꯍꯥꯛ ꯂꯩꯒꯣꯗꯅ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤ ꯂꯥꯃꯩ ꯊꯥꯟꯕꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯑꯣꯀꯦ ꯊꯧꯔꯥꯅꯤ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯕ ꯅꯥꯕ ꯈꯔ ꯐꯔ ꯃꯥꯜꯂꯦꯍꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯄ꯭ꯔꯦꯔꯅꯥ ꯑꯗꯨꯑꯣꯏꯗꯤ ꯑꯗꯩ ꯏꯆꯟ ꯒꯋꯥꯅ ꯑꯩꯒꯥꯝꯆꯥ ꯑꯩ ꯕꯥꯏ ꯍꯥꯏꯌꯦ ꯏꯆꯟ ꯅꯪ ꯆꯠꯂꯕꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯑꯩ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯊꯣꯛꯇꯦ ꯂꯩ ꯑꯣꯀꯦ ꯑꯩꯅ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯏꯁꯀ꯭ꯔꯤꯟꯗ ꯂꯥꯛꯇꯕꯀꯣ ꯑꯗꯨꯒꯤꯅꯤ ꯄ꯭ꯔꯦꯔꯅꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯦꯡꯉꯔꯣꯏꯅꯦꯀꯣ ꯑꯩꯗꯤꯅ ꯍꯥꯏꯕ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯁꯨꯁꯃꯤꯇꯥ ꯅꯪꯒꯤꯗ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯒꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕꯩꯀꯣ ꯄ꯭ꯔꯦꯔꯅꯥ ꯃꯦꯁꯦꯁ ꯗꯤꯂꯦꯠ ꯇꯧꯕꯤꯅꯨ ꯉꯁꯤ ꯚꯤꯗꯤꯑꯣ ꯉꯁꯤꯁꯦ ꯌꯥꯝ ꯁꯣꯏꯔꯦꯀꯣ ꯃꯦꯁꯦꯁꯁꯨ ꯗꯤꯂꯦꯠ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯗꯥ ꯔꯥꯖꯦꯁꯅ ꯊꯧꯔꯥꯅꯤꯅ ꯍꯥꯏꯔꯒ ꯈꯨꯇꯨꯝꯅ ꯁꯨꯈꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯁꯨꯁꯃꯤꯇꯥ ꯑꯩ ꯎꯔꯕꯣ ꯎꯔꯦ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯃꯦꯁꯦꯁ ꯌꯥꯝ ꯗꯤꯂꯦꯠ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯄ꯭ꯔꯦꯔꯅꯥ ꯑꯗꯩꯗꯤ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯕꯀꯣ ꯐꯝꯂꯒ ꯌꯦꯡꯕꯁꯦ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯈ꯭ꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯄ꯭ꯔꯦꯔꯅꯥ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏ ꯄ꯭ꯔꯦꯔꯅꯥ ꯑꯩ ꯉꯁꯤ ꯀꯞꯄꯔꯣꯏ ꯍꯥꯏꯕ ꯑꯣꯀꯦ ꯑꯅꯨꯆꯤꯡꯒꯅ ꯏꯅꯥꯎꯄꯥ ꯅꯪꯉꯣꯟꯗ ꯁꯪꯂꯝꯃꯨ ꯍꯥꯏꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯈꯪꯗꯦꯗ ꯁ꯭ꯋꯥꯏꯗ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯇꯧꯔꯤꯁꯦꯅ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯐꯪꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏ ꯗꯥ ꯒꯣꯄꯥꯜꯅ ꯑꯅꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯄ꯭ꯔꯦꯔꯅꯥꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯀꯜꯂꯦ ꯑꯗꯩꯗꯤ ꯑꯅꯨꯆꯤꯡꯒꯅ ꯏꯇꯥ ꯍꯥꯏꯔꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣꯀꯦ ꯏꯇꯥ ꯑꯅꯨꯆꯤꯡꯒꯅ ꯏꯇꯥ
ꯁ꯭ꯋꯥꯏꯁꯦ ꯂꯤꯂꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯩ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯑꯃꯨꯛ ꯀꯧꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯈꯨꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯗꯥ ꯒꯣꯄꯥꯜꯅ ꯍꯣꯏ ꯄ꯭ꯔꯦꯔꯅꯥ ꯉꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏꯅ ꯑꯅꯨꯁꯤꯡꯅ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯃꯦꯁꯦꯁ ꯀꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥ ꯃꯦꯁꯦꯁ ꯀꯛꯄꯤꯅꯨ ꯃꯁꯨ ꯊꯣꯏ ꯍꯥꯏꯗꯦꯟ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯑꯟꯍꯥꯏꯗꯦꯟ ꯇꯧꯔꯦꯀꯣ ꯑꯗꯨꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯂꯤꯂꯥ ꯌꯦꯡꯁꯤ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯄ꯭ꯔꯦꯔꯅꯥ ꯍꯥꯏꯅ ꯀꯧꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯎ ꯍꯥꯏꯅ ꯃꯥ ꯊꯥꯡꯒꯠꯂꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯦꯀꯣ ꯑꯗꯨꯏꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯦꯁ ꯍꯥꯏꯅ ꯄ꯭ꯔꯦꯔꯅꯥꯅ ꯏꯔꯥꯡ ꯀꯜꯂꯦ ꯍꯥꯏꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯁ꯭ꯋꯥꯏꯐꯥꯎꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯅꯪꯒ ꯊꯦꯡꯅꯩꯁꯦ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯀꯣꯃꯦꯟ ꯑꯩꯅ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟꯗꯅꯦ ꯑꯩꯅ ꯊꯣꯛꯇꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯃꯤ ꯀꯅꯦꯛ ꯇꯧꯕ ꯅꯦꯠ ꯌꯥꯗꯕꯩꯔꯥ ꯀꯩꯅꯣ ꯑꯅꯨꯁꯤꯡꯅ ꯂꯧꯊꯣꯛꯂꯦ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯂꯧꯊꯣꯛꯂꯦ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥ ꯉꯝꯗ꯭ꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯑꯩꯕꯨ ꯀꯣꯛꯀ ꯉꯥꯎꯔꯦ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥꯅ ꯃꯤ ꯑꯅꯤ ꯁꯨꯕꯅꯤ ꯍꯣꯏ ꯄ꯭ꯔꯦꯔꯅꯥ ꯑꯩ ꯇꯥꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯅꯤꯔꯛ ꯁꯨꯔꯦ ꯔꯥꯖꯦꯁ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯆꯠꯂꯨꯔꯕꯣ ꯑꯃꯨꯛ ꯂꯥꯛꯏꯔꯣ ꯑꯗꯨꯗꯤ ꯑꯅꯨꯁꯤꯡꯅ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯔꯅꯥ ꯇꯥꯔꯦ ꯅ꯭ꯌꯨꯁ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯇꯥꯔꯦ ꯄ꯭ꯔꯦꯔꯅꯥ ꯑꯩ ꯕ꯭ꯂꯨ ꯂꯧꯊꯣꯛꯏꯁꯦ ꯑꯩ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯌꯥ ꯏꯀꯥꯏꯗꯦ ꯑꯩꯁꯦ ꯍꯥꯏ ꯑꯅꯨꯁꯤꯡꯅ ꯎꯈꯤꯗꯦ ꯇꯧꯔꯦ ꯍꯥꯏꯕ ꯎꯈꯤꯗꯦ ꯇꯧꯔꯦ ꯍꯥꯏꯕ ꯎꯈꯤꯗꯦ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯅ ꯎꯈꯤꯗꯦ ꯇꯧꯔꯦ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯕꯣ ꯉꯁꯤꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯅꯍꯥꯟ ꯁꯨꯁꯃꯤꯇꯥꯒꯤꯁꯤꯗ ꯐꯪꯅꯔꯤꯗꯨꯗꯤ ꯔꯥꯖꯦꯁ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯕ꯭ꯂꯨ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦ ꯍꯥꯞꯄꯛꯀꯦ ꯄ꯭ꯔꯦꯔꯅꯥ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯀꯩꯅꯣ ꯇꯧꯒꯦ ꯆꯤꯆꯦ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯤ ꯍꯥꯄꯛꯀꯦ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯃꯤ ꯑꯅꯧꯕ ꯖꯣꯏꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯄꯛꯀꯦꯀꯣ ꯆꯤꯆꯦ ꯍꯤꯟꯖꯥꯡꯁꯨ ꯊꯣꯡꯗꯧꯒꯤꯅꯤ ꯑꯅꯨꯁꯤꯡꯅ ꯏꯅꯥꯎꯄꯥ ꯅꯪ ꯀꯥꯡ ꯊꯥꯔꯤꯔꯣ ꯍꯥꯏ ꯗꯥ ꯒꯣꯄꯥꯜꯅ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯗꯥ ꯔꯥꯖꯦꯁ ꯍꯣꯏꯅꯦ ꯅꯪ ꯆꯨꯝꯃꯤ ꯅꯪ ꯆꯨꯝꯃꯤꯁꯦ ꯑꯩꯕꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯅꯪ ꯌꯥꯏꯀꯣ ꯍꯥꯏ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯒꯣꯄꯥꯜ ꯈꯨꯃꯟ ꯇꯥꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯅꯨꯁꯤꯡꯅ ꯍꯥꯏꯔꯤꯅꯤ ꯆꯨꯝꯅ ꯄꯥꯎ ꯑꯣꯀꯦ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯁꯨꯁꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯗꯥ ꯔꯥꯖꯦꯁ ꯑꯩ ꯕꯣꯔꯤ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯗꯥ ꯒꯣꯄꯥꯜꯅ ꯇꯥꯔꯤꯌꯦ ꯃꯣꯃꯤꯅ ꯍꯥꯏꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯝꯁ ꯑꯞ ꯄꯤꯔꯛꯑꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯅꯪ ꯊꯣꯡꯖꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯗꯔꯣ ꯆꯦ ꯃꯣꯃꯤꯗ ꯍꯪꯉꯤ ꯃꯥꯜꯂꯦ ꯑꯣ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯊꯣꯡꯖꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯀꯣ ꯑꯩ ꯍꯤꯟꯖꯥꯡ ꯀꯥꯁꯜꯂꯦ ꯄ꯭ꯔꯦꯔꯅꯥꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯄ꯭ꯔꯦꯔꯅꯥꯅ ꯗꯥ ꯔꯥꯖꯦꯁ ꯃꯣꯃꯤꯇꯥ ꯃꯣꯃꯤꯇꯥ ꯀꯨꯔꯥꯝꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯀꯧꯗꯦꯀꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯨꯔꯥꯝꯁꯦ ꯀꯅꯥꯅꯣ ꯑꯩꯗꯤ ꯀꯧꯗꯦꯀꯣ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥꯗ ꯗꯥ ꯔꯥꯖꯦꯁꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯀꯩ ꯍꯥꯏꯕ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯔꯥꯖꯦꯁꯅ ꯊꯣꯡꯖꯨ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ
ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣ ꯈꯨꯃꯟ ꯍꯥꯏꯔꯣ ꯍꯥꯏꯔꯦ ꯑꯗꯩ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯒꯣꯄꯥꯜ ꯈꯨꯃꯟ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯪꯉꯔꯦ ꯒꯣꯄꯥꯜ ꯈꯨꯃꯟꯗ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦꯅ ꯄ꯭ꯔꯦꯔꯅꯥꯅ ꯍꯣꯏ ꯊꯣꯡꯖꯨ ꯕꯥꯁꯤꯈꯣꯡ ꯈꯪꯉꯒ ꯊꯣꯡꯖꯨ ꯈꯪꯗꯕ ꯍꯥꯏꯅ ꯍꯥꯏꯕ ꯖꯣꯏ ꯗꯥꯔꯖꯦꯁꯅ ꯑꯩꯗꯤ ꯔꯥꯖꯦꯁ ꯈꯛꯇꯅꯤ ꯑꯣꯟꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥꯅ ꯃꯌꯥꯝ ꯂꯣꯛ ꯈꯨꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯀꯥꯡꯁꯣꯏ ꯊꯣꯡꯉꯤꯌꯦ ꯍꯥꯏꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯏꯔꯣꯝꯕꯗꯣ ꯌꯥꯝ ꯍꯥꯎꯈꯔꯦ ꯅꯪꯒꯤ ꯄꯦꯔꯨꯛꯇꯣ ꯗꯥꯔꯖꯦꯁꯅ ꯌꯨ ꯅꯣ ꯃꯥꯏ ꯃꯤꯡ ꯍꯥꯏꯔꯦ ꯗꯥ ꯒꯣꯄꯥꯜꯅ ꯉꯥ ꯆꯥꯏꯌꯦ ꯗꯥꯔꯖꯦꯁꯇꯤ ꯑꯍꯥꯎꯕ ꯆꯥꯔꯝꯃꯦ ꯑꯗꯩ ꯑꯅꯨꯁꯤꯡꯅ ꯍꯣꯏ ꯏꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯥꯆꯣꯝ ꯅꯦꯁꯟ ꯍꯥꯏꯅ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯦ ꯅꯥꯆꯣꯝ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯂꯥꯛꯄꯤꯔꯕꯅꯤꯅ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯎꯅꯤꯌꯦ ꯒꯣꯄꯥꯜ ꯍꯥꯏ ꯑꯅꯨꯁꯤꯡꯅ ꯏꯅꯥꯎꯄꯥ ꯆꯥꯔꯕꯣ ꯍꯥꯏꯅ ꯍꯥꯏ ꯄ꯭ꯔꯦꯔꯅꯥꯅ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯨꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯀꯩꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯂꯤꯕ ꯑꯩꯈꯣꯏꯒ ꯃꯥꯟꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯔꯥꯖꯦꯁ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏꯈꯔꯦ ꯅꯥꯆꯣꯝꯅ ꯍꯥꯏꯈꯔꯦ ꯌꯥꯝꯕꯨꯡꯅꯤ ꯃꯤꯡ ꯑꯣꯟꯕꯅꯤ ꯑꯣ ꯌꯥꯝꯕꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯗꯣ ꯑꯣꯀꯦ ꯌꯥꯝꯕꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡ ꯃꯤꯡ ꯑꯣꯟꯊꯣꯏꯗꯣ ꯗꯥꯔꯖꯦꯁꯅ ꯅꯥꯆꯣꯝ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯅ ꯍꯥꯏ ꯑꯅꯨꯁꯤꯡꯅ ꯅꯥꯆꯣꯝ ꯋꯦꯜꯀꯝ ꯇꯧꯔꯦ ꯅꯥꯆꯣꯝꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡꯅꯦ ꯍꯥꯏꯌꯦ ꯑꯩ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯑꯩ ꯅꯣꯏ ꯍꯤꯟꯖꯥꯡꯗꯣ ꯋꯥꯏꯖꯕꯅꯤ ꯍꯥꯏꯕ ꯑꯅꯨꯁꯤꯡꯅ ꯌꯥꯝꯕꯨꯡ ꯍꯥꯏꯁꯦꯅ ꯍꯥꯏ ꯌꯥꯝꯕꯨꯡ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯌꯥꯝꯕꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯅ ꯌꯥꯝꯕꯨꯡ ꯑꯝꯇ ꯍꯥꯏꯕꯤꯈ꯭ꯔꯣ ꯂꯣꯛ ꯈꯨꯔꯦ ꯑꯩ ꯍꯤꯟꯖꯥꯡꯁꯤꯅ ꯔꯥꯖꯦꯁꯁꯤꯡꯅ ꯃꯣꯃꯤꯇꯥ ꯋꯥꯏꯕꯒꯤ ꯑꯦꯇꯦꯝ ꯀꯥꯔꯠ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯥꯆꯣꯝꯅ ꯑꯩ ꯃꯤꯡꯗꯣ ꯑꯣꯟꯈ꯭ꯔꯦ ꯑꯩ ꯆꯦꯅꯦꯜ ꯍꯥꯡꯕꯒꯤ ꯉꯁꯤ ꯍꯥꯏꯕ ꯑꯣ ꯆꯦꯅꯦꯜ ꯍꯥꯡꯉꯕꯣ ꯌꯥꯝꯕꯨꯡ ꯍꯥꯏꯗꯤ ꯌꯥꯝꯕꯨꯡ ꯏꯇꯥ ꯍꯥꯏꯔꯒ ꯂꯞ ꯄꯤꯔꯛꯑꯦ ꯅꯥꯆꯣꯝꯅ ꯉꯁꯤ ꯑꯣꯀꯦ ꯌꯥꯝꯕꯨꯡ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯇꯧꯔꯛꯀꯦ ꯂꯣꯛ ꯌꯥꯝ ꯈꯨꯔꯦꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯍꯤꯟꯖꯥꯡꯁꯦ ꯃꯅꯨꯡꯁꯦ ꯃꯅꯝꯁꯦ ꯏꯆꯠ ꯆꯠꯇꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯎꯁꯦꯔꯛꯄ ꯃꯇꯝꯗ ꯑꯗꯩ ꯑꯅꯨꯁꯤꯡꯅ ꯑꯣ ꯅꯥꯆꯣꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯉꯁꯤꯗꯤ ꯃꯨꯠ ꯈꯔ ꯅꯨꯡꯉꯥꯏꯍꯦ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯄ꯭ꯔꯦꯔꯅꯥ ꯉꯁꯤꯗꯤ ꯃꯨꯠ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯌꯦ ꯄ꯭ꯔꯦꯔꯅꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯅꯥꯆꯣꯝ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯅꯥꯆꯣꯝꯗ ꯍꯥꯏꯅꯤꯀꯣ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯣꯏ ꯑꯗꯩ ꯅꯥꯆꯣꯝꯅ ꯍꯥꯏꯕ ꯑꯩ ꯆꯦꯅꯦꯜ ꯏꯗꯤꯠꯀꯤ ꯑꯃ ꯍꯥꯡꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯍꯣꯏ ꯌꯥꯝꯕꯨꯡ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯁꯣꯏꯗꯅ ꯑꯗꯣ ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯑꯦꯀꯥꯎꯟꯗꯨꯒꯤꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯧꯈ꯭ꯔꯕꯣ ꯇꯧꯗ꯭ꯔꯒꯅ ꯇꯧꯁꯟꯕꯤꯔꯣ ꯆꯤꯆꯦꯒꯤꯗ ꯀꯣꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯅꯪ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕꯤꯔꯒ ꯑꯩ ꯍꯜꯂꯛꯀꯦꯀꯣ ꯁꯣꯏꯗꯅ ꯁꯤ ꯂꯥꯏꯐꯁꯤ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯗꯥꯔꯖꯦꯁꯅ ꯍꯥꯏꯕ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯅꯪꯕꯨ ꯀꯩꯗ ꯂꯣꯠꯄꯒꯦ ꯍꯥꯏꯅ ꯏꯁꯩ ꯁꯛꯈꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣই ꯄꯂꯦꯝꯅ ꯊꯣꯡꯉꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯑꯣꯀꯦ ꯄ꯭ꯔꯦꯔꯅꯥ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯑꯦꯇꯦꯝ ꯇꯪꯅ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯑꯦꯇꯦꯝ ꯇꯪꯅ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯄꯤꯟ ꯀꯣꯗ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯄꯨꯡ 9ꯗ ꯂꯥꯏꯚ ꯊꯥꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯛꯑꯦ
ꯑꯗꯩꯗꯤ ꯅꯥꯆꯣꯝ ꯅꯥꯏꯔꯦ ꯌꯥꯝꯕꯨꯡꯒꯤ ꯑꯦꯀꯥꯎꯟꯗꯣꯅꯤ ꯁꯤ ꯑꯦꯀꯥꯎꯟꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯅꯤ ꯑꯩ ꯍꯜꯂꯛꯀꯦ ꯑꯗꯩꯗꯤ ꯌꯥꯝꯕꯨꯡ ꯍꯥꯏꯌꯦ ꯇꯧꯔꯝꯒꯦ ꯀꯣꯃꯦꯟ ꯇꯧꯔꯝꯃꯣ ꯑꯩꯅ ꯈꯪꯅꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯋꯥꯠꯆ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯏꯁꯩꯗꯨꯗꯤ ꯕꯣꯅꯤꯕꯨ ꯃꯤꯠꯇ ꯎꯏꯌꯦ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯑꯔꯩꯕ ꯃꯈꯩ ꯄꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯔꯩꯕ ꯃꯈꯩ ꯄꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯄꯤꯟ ꯀꯣꯗꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏ ꯆꯦꯅꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯣ ꯃꯁꯨꯊꯣꯏ ꯂꯥꯛꯑꯦ ꯃꯁꯨꯊꯣꯏ ꯁꯥꯎ ꯌꯥꯗꯦꯀꯣ ꯗꯥ ꯔꯥꯖꯦꯁꯅ ꯈꯪꯗꯗꯅꯅꯦ ꯃꯥ ꯁꯣꯏꯈꯤꯕꯗꯒꯤ ꯅꯪꯁꯦ ꯍꯥꯏꯠ ꯇꯧꯈꯤꯕꯅꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯑꯃꯨꯛ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯉꯁꯥꯏꯗꯩ ꯁꯣꯜꯂꯝꯃꯤꯅꯤ ꯑꯟꯖꯂꯤꯗꯨꯁꯨꯅꯦ ꯑꯩꯅ ꯅꯝꯕꯗ ꯀꯩꯅꯣ ꯇꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤꯗꯨꯁꯨ ꯍꯟꯕꯤꯔꯛꯑꯗꯤ ꯐꯅꯤ ꯑꯗꯨꯒ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯅꯥꯆꯣꯝ ꯁꯥꯞ ꯇꯧꯈ꯭ꯔꯕꯅꯦꯅ ꯍꯥꯏꯔꯦ ꯗꯥ ꯔꯥꯖꯦꯁꯅ ꯁꯥꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡ ꯄꯦꯔꯅꯥꯅ ꯊꯦꯡꯅ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯂꯥꯏꯚꯇꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯦ ꯑꯗꯨꯒꯤ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯃꯁꯨꯊꯣꯏꯅ ꯕ꯭ꯔꯣ ꯔꯥꯖꯦꯁ ꯍꯧꯖꯤꯛ ꯅꯝꯕꯣꯜꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯣ ꯀꯨꯀꯤꯁꯤꯡꯅ ꯎꯏꯃꯥ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯦꯁꯂꯣ ꯃꯁꯨꯊꯣꯏ ꯐꯖꯅ ꯂꯩꯔꯨꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯔꯨꯀꯣ ꯗꯦꯁꯥ ꯆꯠꯂꯁꯨ ꯆꯠꯇꯕ ꯌꯥꯅ ꯆꯠꯂꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯆꯠꯄꯤꯌꯨꯀꯣ ꯂꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯔꯦ ꯊꯣꯏ ꯆꯨꯝꯃꯦꯅ ꯍꯥꯏꯔꯦ ꯏꯁ ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯔꯥꯖꯦꯁ ꯄꯤꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯅꯥꯆꯣꯝꯅ ꯃꯣꯃꯤꯇꯥ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯌꯥꯝꯕꯨꯡ ꯍꯟꯖꯤꯛ ꯍꯟꯅꯒꯅꯨꯅꯦ ꯍꯧꯖꯤꯛ ꯑꯟꯁꯥꯞ ꯇꯧꯔꯒ ꯍꯌꯦꯡ ꯍꯟꯒꯦꯔꯥ ꯍꯜꯂꯣ ꯆꯦ ꯃꯣꯃꯤꯇꯥꯅꯔ ꯀꯩꯅꯣ ꯗꯦꯁꯥ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯠꯇꯗꯤꯅꯦ ꯀꯥꯟꯅꯗꯦꯅꯦ ꯑꯝꯇ ꯀꯛꯏꯕꯀꯣ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯃꯁꯨꯊꯣꯏ ꯆꯨꯝꯃꯤ ꯍꯥꯏꯌꯦ ꯑꯁ ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥꯅ ꯃꯁꯨ ꯍꯥꯏꯅ ꯀꯧꯔꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯅꯥꯆꯣꯝ ꯍꯥꯏ ꯊꯣꯡ ꯍꯥꯡꯉꯣꯏ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯅꯦ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯄꯤꯔꯛꯑꯣꯗꯥꯅ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯠ ꯂꯥꯛꯑꯦ ꯁꯪꯀꯔꯖꯤꯠ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯁꯪꯀꯔꯖꯤꯠꯅ ꯉꯔꯥꯡꯗꯤ ꯂꯥꯛꯇꯦꯅꯦ ꯉꯔꯥꯡꯗꯤ ꯂꯥꯛꯇꯦ ꯅꯦꯍꯥ ꯂꯥꯛꯏꯀꯣ ꯑꯗꯩꯗꯤ ꯍꯥꯏ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯁꯪꯀꯔꯖꯤꯠ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯅ ꯂꯣꯏꯔꯛꯇꯣꯔꯦ ꯃꯁꯨꯊꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ ꯄꯥꯎꯁꯦꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯐꯖꯅ ꯂꯩꯌꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯗꯥ ꯔꯥꯖꯦꯁꯅ ꯍꯥꯏꯕꯀꯣ ꯑꯩ ꯕꯔꯥ ꯂꯩꯇꯦꯕ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯅꯥꯆꯣꯝꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯩ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯑꯗꯩ ꯗꯥ ꯔꯥꯖꯦꯁꯅ ꯁꯪꯀꯔꯖꯤꯠ ꯍꯥꯏ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯁꯦ ꯂꯧꯔꯣ ꯔꯥꯖꯦꯁ ꯍꯥꯏꯅ 50,000ꯗ 5,00,000ꯅ ꯄꯤꯈꯔꯦ ꯑꯗꯩꯗꯤ ꯃꯁꯨꯊꯣꯏꯅ ꯅꯝꯕꯣꯜꯗ ꯕꯣꯝ ꯀꯟꯅ ꯀꯥꯞꯄꯤ ꯇꯧꯔꯤꯁꯦ ꯑꯣꯏꯃꯥ ꯃꯁꯨꯊꯣꯏ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯅꯝꯕꯣꯜꯗ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯅꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯃꯁꯨꯊꯣꯏ ꯆꯥꯛ ꯆꯥꯔꯕꯣꯅ ꯍꯪꯈꯔꯦ ꯑꯗꯩꯗꯤ ꯌꯥꯝꯕꯨꯡꯅ ꯍꯌꯦꯡ ꯂꯣꯏ ꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯜꯂꯣ ꯅꯠꯇꯗꯤꯅꯦ ꯑꯟꯁꯥꯞ ꯇꯧꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯅꯕꯗ ꯃꯤ 13 ꯑꯃꯨꯛꯇ ꯀꯛꯈ꯭ꯔꯤꯅꯦꯕꯀꯣ ꯗꯥ ꯔꯥꯖꯦꯁꯅ ꯊꯣꯏ ꯂꯝꯕꯤꯗ ꯃꯤ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯃꯁꯨꯊꯣꯏꯗ ꯍꯥꯏꯔꯛꯏꯅꯤꯀோ ꯂꯝꯕꯤꯗ ꯃꯤ ꯌꯥꯝ ꯂꯩꯔꯤ ꯄ꯭ꯔꯦꯔꯅꯥꯅ ꯑꯩꯁꯨ ꯍꯥꯏꯔꯦ ꯏꯔꯥꯡ ꯀꯜꯂꯤꯅ ꯉꯁꯥꯏꯁꯨ ꯑꯩ ꯎꯔꯦꯕꯀோ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯃꯁꯨ ꯏꯔꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯍꯥꯏ ꯑꯗꯣ ꯏꯔꯥꯡꯁꯦꯒ ꯂꯣꯏꯅꯔꯛꯄꯗ ꯑꯃꯨꯛ ꯅꯦꯠ ꯊꯤꯡꯕꯤꯃꯨꯛ ꯇꯧꯔꯛꯑꯅꯤꯕꯀꯣ ꯑꯗꯩ ꯆꯦ ꯃꯣꯃꯤꯇꯥꯅ ꯊꯣꯡꯂꯤꯌꯦ ꯁꯪꯀꯔꯖꯤꯠ ꯍꯥꯏꯅ ꯍꯥꯏꯕ ꯗꯥ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯁꯪꯀꯔꯖꯤꯠꯅ ꯄ꯭ꯔꯦꯔꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯅꯨꯁꯤꯡꯅ ꯁꯣꯅꯤꯌꯥ ꯂꯥꯟ ꯌꯥꯎꯔꯤꯌꯦ ꯁꯣꯅꯤꯌꯥ ꯂꯥꯟ ꯌꯥꯎꯔꯤ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯁꯨꯊꯣꯏꯅ ꯍꯥꯏꯕ ꯆꯥꯗ꯭ꯔꯤꯌꯦ ꯆꯦꯅꯨ ꯂꯩꯐꯝ ꯆꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯃꯁꯨꯊꯣꯏ ꯐꯖꯅ ꯂꯩꯔꯨꯀꯣ ꯆꯥꯕ ꯆꯥꯗꯕ ꯐꯖꯅ ꯈꯔ ꯆꯥꯔꯁꯨ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯇꯝꯁꯦ ꯂꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦꯀꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯣꯟꯅꯔꯗ꯭ꯔꯣ ꯔꯥꯖꯦꯁ ꯍꯥꯏ ꯑꯩ ꯂꯣꯛ ꯌꯥꯝ ꯈꯨꯔꯦ ꯍꯤꯟꯖꯥꯡꯁꯦꯅ ꯄ꯭ꯔꯦꯔꯅꯥ ꯂꯥꯏ ꯈꯨꯔꯝꯃꯒ ꯂꯩꯌꯨ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥ ꯂꯥꯏ ꯈꯨꯔꯝꯃꯒ ꯂꯩꯌꯨ ꯍꯥꯏꯕ ꯏꯆꯥ ꯅꯤꯄꯥꯁꯤꯅ ꯑꯃ ꯒꯦꯁ ꯆꯨꯕ ꯍꯩꯕꯗꯒꯤ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯇꯧꯒꯦ ꯑꯩ ꯁꯔꯛꯁꯤꯒ ꯁꯪꯀꯔ
ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯀꯩ ꯃꯊꯦꯜꯅꯣ ꯆꯦ ꯁꯨꯁꯃꯤꯇꯥꯁꯨ ꯆꯦ ꯃꯣꯃꯤꯇꯥꯁꯨ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ ꯁꯪꯀꯔꯖꯤ ꯆꯤꯆꯦꯒꯤ ꯕꯣꯔꯤ ꯊꯣꯡꯉꯤ ꯉꯁꯤ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯕ꯭ꯂꯨꯁꯦ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯦꯔꯅꯥ ꯅꯪ ꯖꯣꯏꯟ ꯇꯧꯒꯗꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯩꯗꯤ ꯌꯥꯝꯕꯨꯡꯅ ꯆꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯄꯤꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝꯕꯨꯡ ꯄꯤꯔꯝꯃꯨꯀꯣ ꯑꯩ ꯍꯜꯂꯛꯀꯦ ꯑꯗꯨꯏꯗꯤ ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯌꯥꯈꯤꯔꯣꯏ ꯌꯥꯏ ꯑꯗꯨꯏꯗꯤ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯅꯦꯠ ꯊꯤꯡꯗꯗꯤ ꯍꯟꯗꯛꯇꯤ CM ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤꯀꯣ ꯃꯣꯏꯗꯤ ꯑꯣꯔꯗꯔ ꯃꯆꯥ ꯑꯃꯗ ꯀꯩꯅꯣ ꯇꯧꯈꯤꯗꯣꯏꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯃꯁꯨ ꯀꯣꯔꯧꯅ ꯈꯨꯠꯂꯥꯏ ꯄꯨꯕ ꯊꯤꯡꯒꯅꯨ ꯍꯥꯏꯔꯤꯌꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯁꯟꯒꯦ ꯑꯣꯟꯅꯤꯀꯣ ꯏꯇꯥ ꯍꯣꯏ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥ ꯀꯔꯝ ꯀꯥꯟꯗ ꯍꯧꯗꯣꯏꯅꯣ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯈꯤꯇꯪ ꯊꯦꯡꯅ ꯆꯪꯉꯛꯑꯁꯨ ꯑꯩ ꯆꯪꯗꯤ ꯆꯪꯉꯛꯀꯅꯤꯀꯣ ꯗꯥꯔꯖꯦꯁꯅ ꯊꯣꯏ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯆꯦꯅꯨꯅ ꯑꯣꯀꯦ ꯏꯇꯥ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩ ꯗꯥꯔꯖꯦꯁꯅ ꯃꯣꯃꯤꯇꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏꯕꯀꯣ ꯆꯦꯅꯨꯅ ꯃꯁꯨ ꯆꯦ ꯆꯥꯡ ꯆꯦꯛꯁꯤꯜꯂꯨ ꯍꯣꯏ ꯆꯦ ꯆꯥꯡ ꯆꯦꯛꯁꯤꯜꯂꯨ ꯐꯤꯔꯣꯟꯗꯤ ꯖꯦꯁꯥꯅ ꯃꯇꯦꯡ ꯈꯪꯗꯦ ꯀꯩꯅꯣ ꯗꯤꯁꯥ ꯇꯧꯔꯁꯨꯀꯣ ꯆꯦ ꯆꯥꯡꯗꯤꯀꯣ ꯏꯁ ꯈꯪꯗꯦꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕ ꯇꯨ ꯆꯨꯡꯉꯦꯕꯀꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯔꯥꯖꯦꯁ ꯌꯥꯝꯅ ꯆꯤꯡꯊꯣꯛꯄ ꯌꯥꯗꯦ ꯑꯦꯇꯦꯝꯁꯦ ꯍꯌꯦꯡ ꯍꯥꯞꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥꯅ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯁꯨꯕꯨ ꯆꯥꯟꯕꯤꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯕꯤꯌꯨ ꯍꯣꯏ ꯄ꯭ꯔꯦꯔꯅꯥ ꯅꯪꯇ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯣ ꯑꯅꯨꯅ ꯃꯣꯃꯤꯇꯥ ꯀꯥꯡꯁꯣꯏꯅ ꯍꯥꯏꯈꯔꯦ ꯁꯪꯀꯔꯖꯤꯠ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯀꯥꯡꯁꯣꯏꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯁꯪꯀꯔꯖꯤꯠ ꯀꯥꯡꯁꯣꯏꯅꯤ ꯍꯥꯏꯅ ꯁꯪꯀꯔꯖꯤꯠ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯗꯥꯔꯖꯦꯁꯅ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯅꯠꯇꯗꯤ ꯅꯪ ꯇꯥꯟꯅꯖꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯩ ꯃꯁꯨ ꯊꯣꯏꯅ ꯑꯩꯁꯨ ꯂꯥꯟ ꯌꯥꯎꯒꯗꯕꯗꯣ ꯑꯍꯟꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯌꯥꯝꯅ ꯀꯟꯅꯤꯡꯉꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯣꯏꯅ ꯈꯣꯝꯃꯦ ꯌꯥꯗ꯭ꯔꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯁ ꯁꯪꯀꯔꯖꯤꯠ ꯆꯍꯤ ꯃꯁꯤꯡ ꯁꯨꯔꯒꯗꯤ ꯀꯩꯅꯣ ꯇꯧꯀꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯗꯤ ꯍꯥꯏꯗꯣꯔꯤꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯂꯩꯗꯣꯏꯅꯤꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯈꯪꯅ ꯀꯩꯅꯣ ꯇꯧꯔꯣ ꯏꯁꯇꯦꯞꯇꯣ ꯂꯧꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯃꯤꯠꯇꯩ ꯄꯤ ꯇꯥꯗꯣꯏ ꯇꯧꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯣꯏ ꯇꯁꯦꯡꯅ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯡ 9ꯗꯅꯤ ꯂꯥꯏꯚ ꯑꯣꯀꯦ ꯆꯦ ꯃꯣꯃꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯛꯇꯣꯔꯦ ꯆꯞ ꯆꯥꯟꯅꯔꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥ ꯌꯦꯁ ꯌꯦꯁ ꯆꯦ ꯃꯣꯃꯤ ꯌꯥꯏ ꯆꯦ ꯃꯣꯃꯤꯗꯨꯗꯤ ꯅꯪ ꯆꯥꯛ ꯂꯣꯏꯁꯟꯖꯔꯣ ꯁꯪꯀꯔꯖꯤꯠꯅ ꯏꯆꯦ ꯑꯅꯤꯃꯛ ꯉꯥ ꯑꯝꯇ ꯊꯣꯡꯂꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯪꯀꯔꯖꯤꯠ ꯆꯤꯆꯦꯗꯤ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯦ ꯉꯥ ꯑꯝꯇ ꯆꯥꯟꯅꯗꯦ ꯚꯦꯖꯤꯇꯦꯔꯤꯌꯥꯟ ꯉꯥꯛꯇꯅꯦꯕꯀோ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯥꯁꯦ ꯂꯣꯠꯅ ꯆꯥꯕꯅꯤ ꯑꯗꯨꯅ ꯉꯥꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯤꯛꯅ ꯆꯥꯏꯌꯦꯕ ꯄ꯭ꯔꯦꯔꯅꯥꯅ ꯑꯗꯨꯅꯤ ꯑꯩ ꯂꯥꯏꯚ ꯌꯥꯎꯕ ꯌꯥꯔꯝꯃꯤꯗꯅ ꯑꯗꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯅ ꯔꯥꯖꯦꯁ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯟꯒꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯂꯣꯏꯁꯜꯂꯣ ꯅꯪꯒꯤꯁꯨ ꯍꯧꯗ꯭ꯔꯣꯕꯅꯤꯅ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯃꯁꯨ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯀꯣ ꯔꯥꯖꯦꯁꯅ ꯃꯣꯃꯤꯇꯥ ꯏꯁꯧ ꯑꯝꯇ ꯑꯩꯁꯨ ꯑꯝꯇ ꯂꯝꯕꯤꯗ ꯊꯣꯛꯎꯒꯦ ꯍꯣꯏ ꯍꯣꯏ ꯔꯥꯖꯦꯁ ꯉꯁꯥꯏꯗꯩꯁꯨ ꯂꯩꯕꯤꯔꯦꯀꯣ ꯑꯩ ꯁꯪꯀꯔꯖꯤꯠꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯥꯔꯦ ꯍꯪꯒꯥꯝ ꯑꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯣꯀꯦ ꯁꯪꯀꯔꯖꯤꯠ ꯍꯪꯒꯥꯝ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯆꯦ ꯃꯣꯃꯤꯒꯤ ꯍꯤꯟꯖꯥꯡꯗꯣ ꯍꯥꯏꯗꯤ ꯆꯦ ꯃꯣꯃꯤꯒꯤ ꯍꯤꯟꯖꯥꯡ ꯀꯥꯡꯁꯣꯏꯅꯤ ꯗꯥꯔꯖꯦꯁ ꯁꯨꯁꯃꯤꯇꯥ ꯑꯩ ꯂꯝꯕꯤꯗ ꯑꯝꯇ ꯀꯩ ꯄꯥꯎ ꯂꯩꯒꯦ ꯌꯦꯡꯒꯦ ꯆꯠꯇꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨꯒꯦ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯗꯥꯔꯖꯦꯁ ꯑꯝꯇ ꯇꯧꯆꯣ ꯑꯁꯤꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯑꯗꯨꯒꯩꯗꯨꯅ ꯏꯝꯄꯣꯔꯇꯦꯟꯅꯤ ꯆꯠꯄꯤꯌꯨꯆꯣ ꯑꯝꯇ ꯉꯁꯥꯏꯗꯩ ꯂꯩꯕꯤꯔꯦ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯉꯁꯤ ꯄꯥꯎ ꯐꯥꯎꯔꯛꯇꯦ ꯂꯥꯟ ꯉꯥꯛꯄ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏ ꯑꯁ ꯅꯪꯒꯤ ꯋꯥꯔꯤꯁꯤꯁꯨ ꯀꯤꯀꯣ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯂꯩꯀꯥꯏꯁꯤꯗꯤ ꯃꯦꯛ ꯂꯥꯎꯕ ꯍꯧꯔꯦꯅ ꯏꯔꯥꯡꯒꯤ ꯍꯥꯏꯕ ꯃꯥꯏꯛ ꯂꯥꯎꯕ ꯍꯧꯔꯦꯅ ꯏꯔꯥꯡꯒꯤ ꯀꯤꯖꯩꯀꯣ ꯑꯩ ꯋꯥꯔꯤꯁꯦ ꯀꯤꯖꯩꯍꯦ ꯑꯗꯨꯅꯦ ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯑꯋꯥꯐꯝꯗ ꯇꯥꯗꯣꯔꯦ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯀꯣꯏꯁꯟꯈ꯭ꯔꯦ ꯑꯦꯌꯥꯔ ꯂꯩꯗꯅ ꯀꯥꯟꯅꯕ ꯐꯪꯗꯦ ꯁꯤ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯔ ꯀꯥꯟꯅꯗ꯭ꯔꯦꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯠꯅꯁꯨ ꯑꯗꯨꯝ ꯎ ꯂꯩꯔꯦꯀꯣ ꯑꯅꯨꯁꯤꯡꯅ ꯍꯣꯏ ꯀꯥꯡꯁꯤ ꯌꯩꯔꯦ ꯏꯔꯥꯡꯒꯤ ꯑꯣꯏꯃ ꯀꯤꯀꯣ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯑꯁꯣꯟꯕ ꯑꯉꯥꯡ ꯃꯌꯥꯝ ꯍꯥꯊꯤꯁꯤꯒ ꯂꯩꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯏꯕꯨꯙꯧꯗ ꯑꯝꯇ ꯈꯣꯏꯔꯝꯁꯦ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯅꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯩꯗꯤ ꯇꯨꯒ ꯌꯥꯝ ꯆꯣꯡꯉꯦ ꯑꯅꯨꯁꯤꯡꯅ ꯏꯁꯇꯦꯠ ꯐꯣꯔꯁꯁꯨ ꯃꯣꯏꯅ ꯕꯦꯔꯥ ꯀꯥꯍꯜꯂꯦ ꯍꯥꯏ
ꯁꯪꯀꯔꯖꯤꯅ ꯆꯦ ꯀꯁꯥꯔꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯀꯣ ꯀꯁꯥꯔꯗꯗꯤ ꯍꯣꯏ ꯈꯇꯪ ꯂꯥꯞꯄꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯔꯥꯡꯗꯨꯒ ꯊꯣꯛꯄꯗꯨꯃꯛꯇꯨꯗꯤꯅꯦ ꯃꯐꯝꯗꯣ ꯑꯦꯛꯖꯦꯛ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤꯗꯨꯕꯨꯗꯤ ꯇꯧꯗꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏꯁꯨ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯦ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯗ ꯑꯗꯨꯏꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯒ ꯂꯩꯌꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯅꯨꯁꯤꯡꯅ ꯀꯁꯥꯔ ꯃꯤ ꯑꯣꯏꯁꯨ ꯀꯁꯥꯔꯗ ꯅꯠꯇꯦ ꯂꯩꯔꯤꯁꯦ ꯑꯩ ꯀꯁꯥꯔꯗ ꯅꯠꯇꯦ ꯁꯪꯀꯔꯖꯤ ꯆꯤꯆꯦꯟꯁꯤ ꯗꯤꯜꯂꯤꯗ ꯂꯩꯅꯦꯕꯀꯣ ꯑꯗꯨꯅꯅꯤ ꯑꯗꯩ ꯃꯁꯨ ꯊꯣꯏꯅ ꯀꯨꯀꯤꯁꯤꯡꯗꯤ ꯋꯥꯔꯗ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯁꯦ ꯀꯣꯛ ꯁꯥꯏꯀꯣ ꯀꯩꯅꯣ ꯇꯧꯋꯤꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯨꯡꯒ ꯈꯪꯗ꯭ꯔꯦꯗ ꯆꯦꯛꯁꯜꯂꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅꯀꯣ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯗꯁꯥ ꯇꯧꯕꯗ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ ꯃꯥꯟꯅꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯈꯇꯪ ꯋꯥꯈꯜ ꯐꯥꯊꯔꯒ ꯋꯥ ꯉꯥꯡꯕ ꯀꯤꯌꯦ ꯌꯥꯝꯅ ꯑꯗꯩ ꯄꯤꯡ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯦꯜꯂꯣ ꯄꯤꯡ ꯋꯦꯜꯀꯝ ꯄꯤꯡ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯄꯤꯡꯁꯦ ꯃꯁꯨ ꯈꯨꯠꯂꯥꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯄꯥꯏꯔꯤꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯄꯤꯡꯁꯦ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯗꯩ ꯃꯁꯨ ꯊꯣꯏꯅ ꯃꯁꯤ ꯊꯣꯏꯅ ꯍꯥꯏꯕ ꯀꯨꯀꯤꯅ ꯈꯨꯠ ꯊꯥꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯕꯒꯤ ꯑꯌꯥꯕ ꯑꯝꯇ ꯄꯤꯗ꯭ꯔꯤ ꯍꯣꯏ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗꯩꯗꯤ ꯍꯦꯛꯇ ꯀꯩꯅꯣ ꯇꯧ ꯈꯣꯠꯅ ꯇꯧꯕ ꯃꯔꯥꯜ ꯍꯦꯛꯇ ꯗꯟꯗꯤ ꯇꯧ ꯈꯣꯠꯅꯀꯣ ꯑꯗꯨꯝ ꯑꯩ ꯂꯥꯏꯞꯅꯤꯅ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯕ ꯀꯤꯖꯩꯕ ꯈꯪꯗꯦꯗ ꯑꯩꯗꯤ ꯁꯣꯔꯒ ꯐꯨꯟꯒꯠꯂꯛꯑꯦ ꯋꯥꯔꯤꯁꯦ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯁꯦ ꯈꯔꯁꯨꯅꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯒꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯌꯦ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯡꯅ ꯍꯣꯏ ꯆꯥꯔꯦ ꯆꯦ ꯄꯤꯡ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕꯗꯨꯅ ꯃꯣꯏꯅ ꯁꯨꯝ ꯑꯦꯇꯦꯛ ꯍꯦꯜꯂꯛꯑꯦ ꯑꯩꯈꯣꯏꯗꯤ ꯗꯤꯐꯦꯟꯁ ꯈꯛꯅꯤ ꯑꯣꯀꯦ ꯁꯪꯀꯔꯖꯤꯠ ꯃꯁꯨ ꯊꯣꯛꯑꯦ ꯍꯥꯏꯗꯤꯅꯦ ꯌꯥꯔꯤꯕ ꯃꯈꯩꯅꯦꯀꯣ ꯀꯩꯅꯣ ꯇꯧꯕꯤꯅꯣ ꯅꯦꯠꯇꯅꯦ ꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯅꯗꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔ ꯇꯧꯅꯕꯁꯦ ꯃꯤꯒꯤ ꯁꯤꯡꯅꯕꯅꯤꯀꯣ ꯃꯤꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯍꯦꯜꯂꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯩꯗꯤ ꯗꯥꯒꯣꯄꯥꯜ ꯍꯥꯏ ꯄꯤꯡꯁꯦ ꯀꯣꯔꯤꯌꯥꯟ ꯃꯥꯜꯂꯤꯗ ꯍꯥꯏ ꯑꯅꯨꯁꯤꯡꯅ ꯑꯗꯨꯅꯤ ꯀꯣꯔꯧꯅ ꯁꯥꯎꯔꯤꯗꯨꯅꯦꯅ ꯍꯥꯏꯕ ꯑꯅꯨꯁꯤꯡꯅ ꯃꯅꯤ ꯃꯩꯇꯩꯅꯤ ꯄꯤꯡ ꯑꯣꯀꯦ ꯄꯤꯡ ꯄꯤꯡ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯕꯒꯅꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯊꯥꯕꯒ ꯆꯞ ꯆꯥꯅꯗꯧ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯃꯒ ꯀꯩꯅꯣ ꯆꯠꯂꯦ ꯁꯦꯀꯦꯟ 19 ꯆꯠꯂꯦꯕꯀꯣ ꯃꯤꯅꯤꯠ ꯑꯃꯒ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛ ꯑꯩ ꯋꯥꯈꯜꯁꯤꯁꯦ ꯑꯃꯨꯛ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 19 ꯍꯥꯏꯅꯤ ꯁꯣꯟꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯊꯛ ꯊꯛꯀꯠꯂꯦ ꯑꯅꯨꯁꯤꯒꯅ ꯏꯅꯥꯎꯄꯥ ꯀꯥꯡ ꯆꯤꯛꯇ꯭ꯔꯣ ꯍꯥꯏꯅ ꯗꯥꯒꯣꯄꯥꯜ ꯍꯪꯉꯛꯑꯦ ꯗꯥꯒꯣꯄꯥꯜ ꯇꯨꯃꯤꯟꯅ ꯂꯩꯖꯕꯅꯦ ꯋꯥꯔꯤ ꯇꯥꯔꯒ ꯀꯥꯡ ꯆꯤꯛꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯤꯡꯅ ꯏꯔꯣꯜꯕ ꯆꯥꯏ ꯍꯥꯏ ꯑꯣꯀꯦ ꯄꯤꯡ ꯍꯥꯎꯔꯝꯒꯅꯤ ꯏꯔꯣꯟꯕꯗꯣ ꯗꯥꯒꯣꯄꯥꯜ ꯑꯅꯨ ꯀꯥꯡꯈꯟ ꯈꯜꯂꯦ ꯑꯩ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯡꯈꯟ ꯈꯜꯂꯦ ꯑꯩ ꯗꯥꯒꯣꯄꯥꯜꯗꯤ ꯀꯥꯡꯈꯟ ꯍꯦꯛꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯋꯦ ꯆꯦꯅꯨ ꯆꯥꯛ ꯂꯣꯏꯔꯕꯣ ꯃꯁꯨ ꯊꯣꯏꯅ ꯃꯁꯨ ꯊꯣꯏ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯣꯏꯔꯕꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯌꯥꯝ ꯄꯦꯟꯗꯕ ꯋꯥꯔꯤꯅꯤꯀꯣ ꯌꯥꯝ ꯄꯦꯟꯗꯕꯗ ꯌꯥꯝ ꯄꯦꯟꯗꯕ ꯃꯤꯠ ꯃꯃꯥꯡꯗ ꯎꯅ ꯎꯅ ꯑꯗꯣ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯅ ꯂꯥꯛꯆꯗꯅꯕꯗꯤ ꯍꯣꯠꯅꯧꯀꯣ ꯍꯣꯏꯅꯦ ꯃꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡꯗꯁꯨ ꯖꯤꯔꯤꯕꯥꯝꯗꯁꯨ ꯍꯥꯏꯐꯦꯠ ꯀꯜꯂꯦꯅ ꯍꯥꯏꯌꯦꯕ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯃꯤ ꯂꯥꯛꯏ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯌꯦꯅ ꯇꯥꯏ ꯒꯣꯄꯥꯜꯅ ꯏꯔꯥꯡ ꯀꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯤ ꯑꯅꯨꯁꯤꯡꯅ ꯃꯁꯨ ꯌꯥꯝ ꯈꯜꯂꯨꯅꯨ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯀꯅꯤ ꯌꯥꯝ ꯈꯜꯂꯨꯅꯨ ꯀꯩꯅꯣꯅꯦ ꯃꯆꯥꯗꯣ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯅꯣ ꯂꯧꯑꯣꯗꯣ ꯂꯧ ꯃꯆꯥꯇꯣꯟꯗꯤ ꯍꯤꯟꯖꯥꯡ ꯑꯣꯠꯀꯦ ꯍꯥꯏꯌꯦ ꯍꯥꯞꯄꯨ ꯍꯥꯞꯄꯨ ꯁꯤꯗ ꯍꯥꯞꯄꯨ ꯌꯥꯔꯦ ꯌꯥꯔꯦ
ꯄꯤꯡꯅ ꯍꯥꯏꯕꯀꯣ ꯆꯦ ꯂꯥꯏꯚ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯦ ꯄꯤꯡ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯨꯡ 6ꯀꯤ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯊꯥꯏꯀꯣ ꯁꯟꯗꯥꯒꯤ ꯄꯨꯡ 6 ꯁ꯭ꯋꯥꯏꯁꯤꯒ ꯑꯩ ꯍꯦꯛ ꯇꯥꯏ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯑꯅꯨꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯦ ꯑꯅꯨ ꯁꯪꯀꯔꯖꯤꯅ ꯀꯩ ꯂꯝꯗꯩꯅꯣ ꯑꯅꯨꯁꯤꯡꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯚ ꯌꯥꯎꯍꯟ ꯊꯝꯂꯒ ꯀꯥꯏꯗꯩ ꯆꯪꯉꯣ ꯍꯥꯏ ꯅꯪꯗꯤ ꯃꯤꯅꯤꯠ ꯑꯃꯗ ꯂꯣꯏꯗꯨꯗꯤ ꯂꯣꯏꯅꯤ ꯑꯅꯨꯁꯤꯡꯅ ꯑꯁꯥꯝꯗꯩꯅꯤ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠ ꯆꯦ ꯑꯅꯨꯁꯨ ꯑꯁꯥꯝꯗꯒꯤꯅꯤ ꯃꯁꯨ ꯊꯣꯏꯅ ꯌꯥꯝ ꯈꯜꯂꯨꯅꯨꯗ ꯏꯁꯥꯒꯤ ꯑꯗꯨꯝ ꯆꯦꯛꯁꯤꯜꯂꯨ ꯆꯦ ꯆꯥꯡ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯍꯦꯟꯐꯗ꯭ꯔꯕ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ ꯌꯥꯝꯅ ꯌꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯣꯏꯒꯤꯗꯨꯒ ꯀꯗꯥꯋꯥꯏꯗ ꯁꯦꯞ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯅ ꯑꯌꯥꯝꯕ ꯊꯝꯃꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯅꯨ ꯏꯔꯥꯡꯗꯣ ꯀꯜꯂꯛꯄ ꯇꯥꯔꯒꯗꯤ ꯗꯥꯒꯣꯄꯥꯜꯅ ꯍꯥꯏꯕ ꯑꯅꯨꯗꯤ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯨ ꯊꯣꯏꯅ ꯏꯆꯦ ꯑꯋꯥꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯂꯥꯛꯈꯤꯅꯤ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅꯒ ꯂꯥꯏꯔꯤꯛꯇꯒ ꯄꯥꯕꯗꯣꯀꯣ ꯑꯋꯥꯒꯤ ꯂꯥꯟꯗꯒ ꯃꯩꯇꯩ ꯃꯌꯥꯝ ꯃꯨꯀꯥ ꯃꯅꯨꯡꯗ ꯄꯨꯟꯁꯤꯜꯂꯒ ꯃꯣꯔꯣꯛꯀ ꯃꯩ ꯊꯥꯕꯩ ꯋꯥꯔꯤꯗꯣ ꯑꯩꯗꯤ ꯃꯗꯨꯗꯣ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯦꯕꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯩꯇꯩ ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯩ ꯊꯥꯔꯒ ꯍꯥꯠꯄꯩ ꯋꯥꯔꯤꯗꯣ ꯃꯗꯨꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯅꯨꯁꯤꯡꯅ ITLF ꯂꯥꯟ ꯍꯦꯟꯅ ꯀꯟꯒꯅꯤ ꯅꯍꯥꯟꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯕ ꯑꯗꯩꯗꯤ ꯄꯤꯡꯅ ꯆꯦ ꯆꯥꯔꯦ ꯆꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯕꯀꯣ ꯄꯤꯡ ꯆꯤꯆꯦꯒꯤ ꯕꯣꯔꯤ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯑꯗꯩꯗꯤ ꯏꯪꯕꯗꯤ ꯈꯇꯪ ꯐꯔꯕ ꯑꯗꯨꯒ ꯏꯪꯉꯤꯕ ꯍꯧꯖꯤꯛꯁꯨ ꯁꯪꯀꯔꯖꯤꯅ ꯑꯣꯀꯦ ꯑꯗꯣ ꯑꯅꯨꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯁꯪꯀꯔꯖꯤ ꯉꯁꯥꯏꯗꯤ ꯆꯦꯅꯨ ꯀꯧꯏꯁꯤꯗꯤ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨ ꯆꯦꯅꯨ ꯍꯥꯏꯔꯦ ꯅꯨꯄꯥꯅꯦꯅ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯗꯩ ꯆꯤꯆꯦ ꯀꯧꯋꯣ ꯑꯗꯩꯗꯤ ꯄ꯭ꯔꯦꯔꯅꯥꯅ ꯂꯥꯏꯗ ꯑꯝꯇ ꯈꯣꯏꯔꯝꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯁꯨꯝ ꯃꯇꯝ ꯑꯃꯗ ꯈꯣꯏꯔꯝꯅ ꯂꯩꯔꯕꯅꯤꯀꯣ ꯄ꯭ꯔꯦꯔꯅꯥ ꯑꯗꯨꯒꯤꯗꯃꯛꯇ ꯆꯤꯡꯅꯅꯨ ꯑꯣꯀꯦ ꯑꯅꯨ ꯏꯌꯥꯝꯕ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯅ ꯑꯅꯨꯁꯤꯡꯅ ꯏꯅꯥꯎꯄꯥ ꯁꯤꯒꯦꯔꯣꯅ ꯍꯥꯏꯈꯔꯦ ꯗꯥꯒꯣꯄꯥꯜꯅ ꯇꯥꯖꯔꯤ ꯇꯥꯖꯔꯤ ꯗꯥꯒꯣꯄꯥꯜ ꯇꯥꯕ ꯗꯥꯒꯣꯄꯥꯜꯒꯤ ꯁꯔꯨꯛꯅꯤ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯅ ꯁꯤꯔꯣꯏꯌꯦꯅ ꯍꯥꯏꯈꯔꯦ ꯑꯩꯒꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯌꯥꯝꯃꯛꯇ꯭ꯔꯦꯀꯣ ꯑꯩꯅ ꯄꯨꯡ 1.5 ꯊꯥꯖꯒꯦꯅ ꯇꯧꯕꯁꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ 18 ꯆꯠꯂꯦꯕꯀꯣ ꯃꯤꯅꯤꯠ 6 ꯂꯣꯏꯔꯗꯤ ꯄꯨꯡ 1.5ꯁꯦ ꯐꯥꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄꯥꯎꯁꯦ ꯇꯥꯕꯗꯅ ꯏꯁꯥꯁꯦ ꯑꯝꯇꯒ ꯀꯩꯅꯣ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯔꯥꯎꯕ ꯃꯨꯠꯇꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯅꯨꯁꯤꯡꯅ ꯅꯠꯇꯦ ꯑꯩ ꯅꯨꯄꯥꯅꯤꯀꯣꯅ ꯍꯥꯏꯈꯔꯦ ꯄ꯭ꯔꯦꯔꯅꯥꯅ ꯀꯃꯥꯟꯗꯣꯒꯤ ꯕꯤꯜꯗꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯃꯥꯟꯗꯣꯒꯤ ꯕꯤꯜꯗꯤꯡ ꯃꯩ ꯊꯥꯏꯗꯨꯅ ꯑꯃꯨꯛ ꯑꯣ ꯑꯁꯣꯟ ꯀꯥꯡꯕꯨꯅ ꯊꯥꯏꯔꯣ ꯄꯤꯡꯅ ꯑꯣ ꯑꯅꯨꯁꯦ ꯅꯨꯄꯥꯔꯣ ꯄꯤꯡ ꯅꯠꯇꯦ ꯑꯅꯨꯁꯦ ꯉꯁꯥꯏ ꯆꯦꯅꯨ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯏꯌꯥꯝꯕ ꯀꯧꯔꯒꯦꯀꯣ ꯁꯪꯀꯔꯖꯤꯠ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤꯅꯤ ꯉꯁꯤꯗꯤ ꯅꯦꯍꯥ ꯂꯥꯛꯇꯦꯅꯦ ꯃꯆꯨ ꯊꯣꯏ ꯆꯠꯈ꯭ꯔꯕꯣ ꯃꯆꯨ ꯊꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯁꯥꯊꯤꯅ ꯃꯑꯣꯡ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯅ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯑꯣꯄꯦꯟ ꯂꯥꯟꯅꯤ ꯁꯤ ꯐꯥꯎ ꯂꯩꯉꯥꯛꯁꯨ ꯁꯨꯝ ꯌꯦꯡ ꯂꯩꯔꯤ ꯈꯪꯗꯦꯕꯣ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕꯣ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯒꯅꯦ ꯑꯩꯅ ꯅꯣꯡꯃ ꯆꯠꯂꯤꯑꯕꯀꯣ ꯃꯄꯥꯟꯗ ꯑꯗꯨꯒꯩꯗꯨꯒꯅꯦ ꯃꯣꯏꯅ ꯑꯩꯁꯦ ꯃꯩꯇꯩꯅꯦꯅ ꯈꯪꯗꯦꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯅꯅꯦ ꯁꯤꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯤꯅꯦꯕ ꯗꯦꯜꯂꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯛꯏꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯑꯅ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦ ꯑꯁꯤ ꯑꯆꯧꯕꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯦꯅꯦ ꯑꯗꯨꯕꯨ ꯁꯤꯒ ꯂꯩꯁꯤꯡꯁꯦꯅ ꯍꯥꯏꯕꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯅꯅꯦ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯇꯧꯔꯤꯗꯨꯗꯤ ꯃꯩꯇꯩꯒ ꯑꯗꯩꯗꯤ ꯑꯃꯁꯣꯟꯒꯤ ꯄꯥꯔꯇꯤꯗꯣ ꯃꯣꯏ ꯑꯅꯤ ꯇꯧꯅꯕꯅꯤꯅ ꯁꯤꯒ ꯑꯆꯧꯕꯅ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯄꯣꯠꯇꯣ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯤꯅ ꯃꯐꯝꯁꯤꯒꯤ ꯃꯤꯁꯦ ꯈꯟꯕꯅꯤ ꯑꯆꯧꯕꯁꯤꯡꯁꯤꯁꯨ ꯈꯜꯂꯝꯒꯅꯦꯕꯀꯣ ꯈꯪꯗꯦꯗ
ꯃꯁꯨ ꯊꯣꯏꯅ ꯍꯥꯏꯕ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯇꯝꯊꯤ ꯇꯝꯊꯤꯅ ꯍꯥꯠꯄꯅꯦ ꯒꯣꯄꯥꯜ ꯑꯅꯨꯒꯤ ꯆꯦꯅꯦꯜ ꯌꯦꯡꯗ꯭ꯔꯤꯌꯦ ꯑꯩ ꯍꯥꯏꯕꯗ ꯒꯣꯄꯥꯜ ꯆꯦꯅꯨꯒꯤ ꯆꯦꯅꯦꯜ ꯂꯩꯇꯦ ꯑꯗꯨꯗꯤ ꯄꯤꯡꯅ ꯅꯨꯄꯥꯅꯤ ꯍꯥꯏꯁꯤꯗꯤ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯀꯩꯅꯣꯅ ꯑꯅꯨꯅ ꯍꯥꯏ ꯆꯦꯅꯨꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯄꯤꯡꯉꯦꯅ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯏꯕꯣ ꯁꯪꯀꯔꯖꯤꯠꯁꯤꯅꯅꯦ ꯇꯟꯖꯥꯁꯤꯒꯁꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯅ ꯇꯧꯈꯠꯂꯛꯇꯅ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯑꯣ ꯆꯦꯅꯨ ꯃꯆꯤꯡ ꯐꯠꯇꯕꯤꯅ ꯍꯥꯏꯈꯔꯦ ꯆꯦꯅꯨꯁꯦ ꯃꯤ ꯂꯥꯛꯆꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯑꯅꯨꯁꯤꯡꯅ ꯏꯅꯥꯎꯄꯥ ꯑꯩ ꯋꯥꯏ ꯇꯤ ꯇꯧꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯅꯨꯁꯤꯡꯅ ꯁꯤꯒꯦꯔꯣ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯗꯥ ꯒꯣꯄꯥꯜꯅ ꯍꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯦꯔꯅꯥꯅ ꯑꯩ ꯑꯦꯀꯥꯎꯟ ꯑꯃ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯁꯤꯟꯒꯅꯨꯗ ꯄ꯭ꯔꯦꯔꯅꯥ ꯂꯥꯟꯅꯒ ꯀꯟꯕꯁꯤꯒ ꯃꯁꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯣꯐꯥꯏꯜꯗ ꯊꯝꯃꯣ ꯍꯥꯡꯕ ꯇꯥꯔꯁꯨ ꯃꯤꯅꯁꯨ ꯐꯖꯅ ꯃꯁꯛ ꯈꯪꯅꯕ ꯑꯗꯩꯗꯤ ꯃꯤꯅ ꯉꯥꯗꯩ ꯆꯒꯠ ꯆꯒꯠ ꯁꯤꯜꯂꯗꯤ ꯃꯤꯅꯁꯨ ꯁꯥꯎꯅꯤꯡꯒꯅꯤꯀꯣ ꯃꯁꯨ ꯊꯣꯏꯅ ꯏꯆꯦ ꯑꯩꯒꯤꯗꯤ ꯂꯩꯐꯝꯁꯦ ꯃꯐꯝ ꯆꯥꯔꯤ ꯑꯀꯤꯕ ꯂꯩꯇꯦ ꯑꯣꯀꯦ ꯐꯖꯅ ꯂꯩꯔꯨꯀꯣ ꯆꯦꯛꯁꯟꯅ ꯑꯇꯩꯒꯤꯁꯨ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯦ ꯁꯪꯀꯔꯖꯤꯠꯅ ꯆꯦꯅꯨꯁꯦ ꯅꯍꯥꯟꯗꯤ ꯈꯨꯠ ꯌꯥꯝ ꯊꯥꯒꯠꯈꯤꯕꯅꯤ ꯁꯪꯀꯔꯖꯤꯠꯀꯤꯁꯤꯅ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯏꯅꯤ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯔꯛꯁꯤꯒ ꯁꯪꯀꯔꯖꯤꯠꯁꯤꯅ ꯑꯃꯨꯛ ꯅꯍꯥꯟꯒꯤ ꯄꯦꯟꯗꯕ ꯑꯃ ꯐꯣꯡꯗꯣꯔꯛꯏꯅꯤ ꯆꯦꯅꯨꯁꯦ ꯅꯍꯥꯟꯗꯤ ꯈꯨꯠ ꯌꯥꯝ ꯊꯥꯡꯒꯠꯈꯤꯕꯅꯤꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯨ ꯌꯧꯁꯤꯜꯂꯛꯀꯅꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯗꯣꯅꯤ ꯃꯤꯅꯤꯠꯅꯦ ꯃꯤꯅꯤꯠ ꯑꯍꯨꯝꯃꯨꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕꯤꯌꯨꯀꯣ ꯃꯤꯅꯤꯠ ꯑꯍꯨꯝꯃꯨꯛꯇꯪ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯂꯩꯕꯤꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯄꯤꯡ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯣ ꯆꯤꯆꯦꯅ ꯀꯣꯃꯦꯟ ꯎꯗꯦꯅꯦ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯤꯆꯦ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯑꯗꯨ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯑꯝꯇ ꯍꯥꯏꯗꯤ ꯑꯅꯨꯁꯤꯡꯅ ꯅꯣꯏ ꯎꯗꯅꯕ ꯂꯣꯠꯄ ꯑꯗꯨꯒꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯆꯦꯅꯨꯁꯦ ꯈꯨꯗꯥꯡ ꯁꯤꯗꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯊꯥꯡꯒꯠꯄꯤꯔꯒꯦ ꯍꯥꯏꯗꯤ ꯄꯤꯡꯅ ꯍꯥꯏ ꯍꯣꯏ ꯆꯦ ꯍꯣꯏ ꯄꯤꯡ ꯅꯪ ꯂꯥꯏꯛ ꯇꯧꯔ ꯃꯥꯜꯂꯦꯀꯣ ꯆꯦꯅꯦꯜꯗꯁꯨ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯪꯀꯔꯖꯤꯠ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯚꯤꯗꯤꯑꯣꯗꯁꯨ ꯗꯥ ꯒꯣꯄꯥꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯗꯥ ꯔꯥꯖꯦꯁ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯉꯁꯥꯏ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯍꯥꯏꯕꯗꯣꯀꯣ ꯄꯤꯡꯅ ꯍꯥꯏ ꯂꯥꯏꯛ ꯗꯟ ꯍꯣꯏ ꯄꯤꯡ ꯅꯪꯒꯤ ꯂꯥꯏꯛ ꯂꯥꯛꯑꯦ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯔꯒꯦ ꯅꯪ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯁꯨ ꯇꯧꯖꯔꯣ ꯃꯤꯅꯤꯠ 19 ꯆꯠꯂꯦꯀꯣ ꯑꯩ 1:30ꯗ ꯂꯣꯏꯔꯒꯦ ꯁꯪꯀꯔꯖꯤꯠ ꯂꯣꯏꯁꯤꯜꯂꯒꯦꯀꯣ 1:30ꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯇꯧꯔꯦ 1:19 ꯆꯠꯂꯦꯕꯀꯣ ꯆꯦꯅꯨ ꯃꯆꯤꯡ ꯐꯠꯇꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯈꯪꯉꯦ ꯑꯗꯩ ꯗꯥ ꯒꯣꯄꯥꯜꯅ ꯑꯅꯨ ꯂꯩꯈꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯈꯣ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯕꯥꯏ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯆꯈꯠꯄꯤꯔꯝꯃꯨ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯈꯤꯇꯪ ꯇꯞꯂꯞꯅ ꯂꯥꯛꯀꯦ ꯆꯦꯅꯨꯅ ꯏꯅꯥꯎꯄꯥ ꯆꯥꯛ ꯊꯣꯡꯉꯤꯅ ꯍꯥꯏꯌꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯍꯪꯕ ꯈꯨꯝꯃꯛꯇꯦ ꯆꯦꯅꯨꯁꯦ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯔꯕꯅꯤ ꯍꯥꯏꯕ ꯄꯤꯡꯅ ꯑꯣꯀꯦ ꯄꯤꯡ ꯑꯅꯨꯁꯤꯡꯅ ꯊꯣꯡꯗ꯭ꯔꯤ ꯏꯅꯥꯎ ꯍꯥꯏꯔꯦ ꯁꯪꯀꯔꯖꯤꯠꯅ ꯍꯣꯏ ꯆꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯣꯏ ꯁꯪꯀꯔꯖꯤꯠ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯥꯏꯅꯔꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕꯒꯤ ꯃꯁꯨꯊꯣꯏꯁꯨ ꯃꯁꯨꯊꯣꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯆꯦꯛꯁꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯖꯅ ꯂꯩꯕꯤꯌꯨ ꯃꯤꯠ ꯅꯥ ꯁꯤꯡꯉꯣ ꯑꯗꯩꯗꯤ ꯁꯪꯀꯔꯖꯤꯠꯅ ꯏꯅꯥꯎ ꯀꯧꯔꯛꯑꯦ ꯍꯔꯥꯎꯔꯦ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯁꯪꯀꯔꯖꯤꯠ ꯉꯁꯤꯗꯤ ꯍꯔꯥꯎꯈꯔꯦ ꯀꯧꯕꯤꯔꯛꯄꯒꯤ ꯗꯥ ꯒꯣꯄꯥꯜꯅ ꯆꯔꯥ ꯍꯦꯜꯂꯣ ꯉꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯩ ꯆꯦꯅꯨꯅ ꯍꯌꯦꯡꯗꯩ ꯑꯩ ꯂꯥꯛꯑꯔꯣꯏ ꯅꯣꯏꯗ ꯀꯩꯒꯤꯅꯣ ꯁꯤꯃꯨꯛ ꯂꯥꯛꯑꯔꯣꯏ ꯑꯃꯨꯛ ꯍꯥꯏꯈꯔꯦ ꯁꯤ ꯆꯠꯂꯝꯗꯥꯏꯁꯤꯒ ꯑꯗꯩ ꯆꯦꯅꯨꯅ ꯌꯦꯔꯨꯝ ꯍꯥꯏꯅ ꯀꯛꯈ꯭ꯔꯦ ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣꯕ ꯁꯪꯀꯔꯖꯤꯠ ꯃꯌꯥꯝ ꯂꯣꯏꯗꯣꯔꯦꯀꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯪꯀꯔꯖꯤꯠ ꯗꯥ ꯒꯣꯄꯥꯜ ꯗꯥ ꯔꯥꯖꯦꯁꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯕꯤꯔꯝꯃꯦ ꯄꯤꯡꯁꯨ ꯕꯥꯏ ꯕꯥꯏ ꯗꯥ ꯒꯣꯄꯥꯜ ꯆꯦꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯁꯨꯊꯣꯏ ꯐꯖꯅ ꯂꯩꯕꯤꯌꯣ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯈꯣꯠꯄꯤꯌꯨꯀꯣ ꯅꯣꯏ ꯄꯨꯝꯅꯃꯛꯇ ꯆꯥꯅꯕ ꯊꯛꯅꯕ ꯂꯧꯕ ꯈꯣꯠꯄ ꯈꯪꯗꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯆꯦꯅꯨ ꯍꯥꯏ
ꯕꯥꯏ 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 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ 1:30 ꯆꯞ ꯆꯥꯅ ꯐꯥꯔꯦ ꯕꯥꯏ ꯕꯥꯏ ꯑꯩ ꯀꯛꯑꯒꯦ ꯑꯗꯨꯗꯤ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ